ꯃꯝꯂꯕ ꯊꯦꯡꯂꯕ ꯃꯇꯝꯗꯨꯗ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯃꯍꯥꯛ ꯃꯦꯟꯃꯥꯟ ꯇꯥꯗ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯀꯟꯅ ꯆꯦꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯈꯪꯗ꯭ꯔꯤ ꯂꯥꯛꯂꯤꯕ ꯆꯦꯜꯂꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯋꯥꯏ ꯖꯒꯥꯅꯣ ꯍꯥꯏꯕꯗꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯀꯣꯝꯅꯨꯡ ꯑꯃꯗ ꯃꯁꯥꯗꯨ ꯄꯨꯊꯈꯤꯔꯝꯃꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯥꯛ ꯃꯆꯤꯜꯗ ꯊꯣꯛꯅ ꯂꯥꯎꯔꯝꯕ ꯋꯥꯍꯩ ꯍꯥꯏꯔꯒꯗꯤ ꯏꯃꯥ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯛꯇꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯂꯥꯏꯖ ꯃꯍꯥꯛ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯪ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯄꯔꯞ ꯄꯔꯞ ꯃꯍꯥꯛ ꯍꯧꯒꯠꯂꯛꯄꯒꯤ ꯃꯁꯥꯗꯨ ꯅꯤꯡꯁꯥ ꯁꯣꯔ ꯐꯥꯎꯕ ꯍꯣꯟꯗꯣꯔꯛꯇꯦ ꯆꯦꯟꯊꯣꯔꯛꯂꯦ ꯏꯃꯥ ꯏꯃꯥ ꯀꯧꯔꯒ ꯃꯃꯥꯗꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯤ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯇꯕꯥꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯆꯥꯅꯨꯄꯤꯗ ꯂꯥꯏꯖ ꯃꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯑꯉꯛꯄ ꯊꯥꯖꯗꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯪꯗ ꯎꯔꯝꯕꯗꯨ ꯃꯈꯥꯏꯔꯤ ꯇꯕꯥꯕꯤꯅ ꯏꯕꯦꯝꯃ ꯃꯪ ꯍꯥꯏꯕꯗꯨꯗꯤ ꯃꯪꯅꯤꯅꯦ ꯃꯀꯨ ꯃꯪ ꯍꯥꯏꯕꯗꯨꯅꯤ ꯅꯨꯡꯊꯤꯜ ꯑꯁꯤꯗ ꯅꯊꯧ ꯇꯧꯋꯤꯗ ꯂꯩꯇꯗꯅ ꯅꯍꯥꯛꯅ ꯇꯨꯝꯂꯨꯕꯗꯒꯤ ꯊꯣꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯂꯥꯏꯖꯅ ꯏꯃꯥ ꯑꯩ ꯏꯁꯥꯁꯦ ꯂꯥꯡꯇꯛꯅꯔꯤ ꯑꯃꯨꯛꯇꯗꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯍꯪꯉꯨꯁꯤ ꯇꯕꯥꯕꯤꯅ ꯌꯥꯔꯦꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯂꯩꯁꯥꯕꯤꯅꯤ ꯀꯥꯎꯔꯕ꯭ꯔꯣ ꯃꯍꯥꯛꯁꯨ ꯄꯥꯈꯪꯅꯤ ꯃꯌꯨꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯆꯠꯂꯨꯒꯗ꯭ꯔꯣ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇ꯭ꯔꯦ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ ꯉꯔꯥꯡꯇꯁꯨ ꯆꯠꯂꯤꯕꯗꯨꯅꯤ ꯂꯥꯏꯖꯅ ꯏꯃꯥ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯝꯒꯅꯤ ꯑꯩ ꯋꯥꯈꯜ ꯑꯁꯤꯅ ꯂꯥꯝꯕ ꯐꯪꯗꯦ ꯃꯪꯍꯥꯗꯁꯨ ꯎꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯃꯍꯥꯛ ꯅꯥꯇꯩ ꯆꯥꯔꯝꯒꯗꯕ ꯃꯥꯟꯗꯦ ꯃꯍꯥꯛ ꯍꯜꯂꯛꯇ꯭ꯔꯦ ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯒꯗ꯭ꯔꯣ ꯇꯕꯥꯕꯤꯅ ꯏꯕꯦꯝꯃ ꯅꯨꯡꯁꯥ ꯊꯤꯈ꯭ꯔꯦ ꯅꯪꯁꯦ ꯅꯉꯛꯁꯝꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯇ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤꯅꯤ ꯅꯪꯁꯦ ꯃꯍꯥꯛꯅ ꯍꯜꯂꯛꯇ꯭ꯔꯒꯗꯤꯀꯣ ꯑꯇꯣꯞꯄ ꯑꯃꯗ ꯃꯇꯝ ꯌꯦꯡꯂꯀꯥꯟꯗ ꯍꯣꯡꯂꯒ ꯂꯣꯏꯔꯦ ꯏꯆꯥꯒꯤꯗꯤ ꯂꯨꯍꯣꯡ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯄꯟꯊꯕꯁꯨ ꯌꯥꯔꯣꯏ ꯋꯥꯍꯩꯗꯨ ꯍꯥꯏꯔꯤ ꯃꯃꯥꯒꯤ ꯇꯕꯥꯕꯤꯒꯤ ꯃꯍꯥꯛꯀꯤ ꯊꯧꯁꯥꯗꯕ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖ ꯃꯍꯥꯛꯁꯨ ꯃꯊꯃꯣꯏꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯃꯍꯥꯛ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ ꯌꯧꯈꯤꯕꯒ ꯑꯗꯨꯉꯩ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕ ꯈꯣꯏꯗꯨꯝꯅ ꯏꯔꯒ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯊꯥꯔꯛꯈꯤꯕ ꯆꯤꯊꯤꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯄꯥꯔꯦ ꯃꯣꯃꯣꯟ ꯅꯣꯛꯍꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯆꯤꯊꯤꯁꯤꯡ ꯑꯗꯨ ꯄꯥꯔ ꯌꯦꯡꯂꯒ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯎꯠꯂꯛꯄꯒꯨꯝꯅꯁꯨ ꯇꯧꯔꯤ ꯑꯁꯨꯝꯅ ꯏꯔꯝꯈꯤ ꯂꯥꯏꯖ ꯑꯩ ꯅꯍꯥꯛꯄꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯨꯝ ꯑꯁꯤꯗꯅꯦ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯄꯨꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯏꯉꯝꯗ꯭ꯔꯤꯕꯗꯨꯕꯣ ꯑꯗꯨꯒꯅꯦ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯆꯤꯟꯕꯥꯜ ꯑꯁꯤꯅ ꯀꯔꯝꯅ ꯐꯣꯡꯗꯣꯛꯂꯨꯒꯅꯤ ꯂꯩꯔꯤꯕ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯁꯥꯈꯤꯅꯤ ꯇꯥꯈꯣꯏꯗꯣ ꯍꯥꯏꯗꯅ ꯆꯤꯊꯤꯗꯨ ꯄꯥꯅ ꯄꯥꯅ ꯃꯆꯤꯜꯗꯁꯨ ꯑꯃꯨꯛ ꯁꯣꯜꯂꯤ ꯉꯥꯏꯍꯥꯛꯇꯪ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯨꯔꯕꯗꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯑꯗꯨꯃꯛ ꯂꯣꯏꯁꯜꯂꯤ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝꯅꯤ ꯇꯕꯥꯕꯤ ꯃꯍꯥꯛ ꯑꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯃꯪꯂꯒ ꯃꯈꯣꯡꯗ ꯇꯥꯁꯤꯜꯂꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯏꯕꯦꯝꯃ ꯏꯃꯥꯁꯦ ꯀꯩꯊꯦꯜ ꯐꯥꯎꯗꯪ ꯊꯣꯛꯈꯤꯒꯦꯅꯦ ꯅꯪꯕꯨ ꯑꯗꯨꯝ ꯃꯪꯂꯒ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯂꯥꯏꯖꯅ ꯏꯃꯥ ꯑꯩ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯏꯃꯥꯒ ꯀꯩꯊꯦꯜ ꯊꯣꯛꯄꯗꯣ ꯑꯩꯗꯤ ꯇꯜꯂꯤ ꯑꯩꯅ ꯀꯩꯊꯦꯜ ꯊꯣꯛꯂꯨꯁꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯅꯪꯅ ꯈꯨꯝꯊꯣꯔꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯂꯩꯍꯧ ꯏꯔꯦꯟꯖꯅ ꯍꯣꯔꯦꯟ ꯅꯄꯥ ꯊꯕꯛ ꯍꯜꯂꯛꯂꯒꯅꯦ ꯅꯪ ꯀꯔꯤꯅꯣ ꯄꯨꯡꯊꯝꯗ ꯇꯝꯁꯟꯒꯅꯨ ꯀꯩꯊꯦꯜꯗꯅꯦ ꯐꯠ ꯂꯪ ꯈꯔ ꯂꯧꯔꯨꯒꯗꯕꯅꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯂꯥꯛꯀꯅꯤ ꯀꯣ ꯁꯤ ꯍꯥꯏꯔꯒ ꯇꯕꯥꯕꯤ ꯊꯣꯛꯈꯤ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯃꯥ ꯇꯕꯥꯕꯤ ꯑꯃꯗꯤ ꯃꯄꯥ ꯃꯥꯏꯃꯨꯒ ꯀꯟꯅ ꯁꯣꯝꯗ ꯈꯟꯅꯔꯤ ꯃꯥꯏꯃꯨꯅ ꯅꯨꯄꯤ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯈꯪꯗꯅ ꯅꯪ ꯑꯄꯥꯝꯕ ꯄꯨꯡꯇꯧꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯌꯨꯝꯁꯤꯗꯁꯨ ꯏꯆꯥ ꯑꯃ ꯂꯩꯔꯤ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯦ ꯂꯪꯐꯩꯒꯤ ꯊꯕꯛ ꯆꯠꯄꯁꯨ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯤꯗꯅ ꯌꯨꯝꯗ ꯑꯩꯅ ꯂꯩꯅ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯔꯤ ꯍꯌꯦꯡꯋꯥꯏ ꯂꯪꯐꯩꯗꯒ ꯀꯔꯤꯒꯨꯝꯕ ꯆꯠꯂꯛꯂꯕ ꯇꯥꯔꯒꯗꯤ
Nang assume na sumyagadoribro. Nasagi karasu kalune nangbo. Tababina. Taning de dabong pa. Ay natauriba tabaksibo. Ay kaktagiro. Napana sagi suyauriba natro. Adu oirabasu paamdi haiba. Go. Nangi kaitil thoklaga sendoi sanbido. Madu tawgano haiba natro. Kaitil taba nupi haiba sidabu. Afaba nupira haibanida. Hairiba siniko. Nang sel mangira mangoira. Ay na matam thagani. Madubogi manungda loina kongkatlagane. Amuk an na yumdagi mapal thokpa yaroy. Ay makha talakano. Tababina. Is adu oirabadi. Nung tisagi kaitil tholaga po yolibi nupi singa sidi mawa mapuroy banadi kari hairamgani. Hay. Mi imungi mi apamagi wani. Mado ay na pamde. Ay na pamdaba yadaba tabaktudi. Ito isa na tokloyaban. Makha talakano. Nga sidagi. Sayo lamagi matampiri basini. Masira na hak na ngamnaba siyal singado tauraga lauro. Ngamdreta na. Nasagi na rana. Ay iyong daleng na nalayraga. Nangbu para amadi tampigeda na kalibasini. Siya hayraga may mo tumpam kada sangkiran. Tababi machila duda murum son. Mahagsu adumak mapuroy bagi matong inaki. Aying isik ulak labakanda. Nung si may sana. Ngawraraba. Nung si masung langgi da magkanbadawara balay sa dudi tumsi tumpam kangde sari sa pamkangde hayp tami oy diba yelam da amukon oyrom da amukon kalli koydong mahagpukaram toklagaba haydan koydong kanano tababiga bisuk piklingay digi hawmin kami narakpa nung sinarakpa mahakidi mapuroy ba oygedan kanjaribani kulla si magdadagin maghoygi awang laykay-dagi. Adubo, tabong mamuki mamangda. Langkay da satpanina satkraga nga si pao mawako mapawkul tadi. Tawadabo maraluhong gadabadi sayo mukta ngay silaklabani. Luhong bagi matam tanakraga. Waroy put bukraba mapuroy ba oy kaduryo mahak na mayum da halaktaba mafamarang kangkidaba sidani mahak na laytapang kangjadriba duso. Matam di ado maghawgsanki. Luhong gadaba numito, hayang tangayra matam. Laisa, mahaki mama tababi. Amade, mapa may mugi mo mataw sida, matamoy din nung aizati. Luhong gadaba hayang tangayra matam si pauba, kariso na chungdi. Barton tabam thokpa thari. Aduga, nupi mayungi, tawgadaba butawre hayrabo. Nupa mayungi, kariso pau tadi. May muna hayribo, nasani pado hayang. Sumang mayayda. Puthoraklaga lohong panpang gadabani si kaktani nipa mayumda haikriba. Tababi di maduga sangdi mapuroy ba na haikibagi matong inna maki sen kompam thokpa khomlari hairaga adumak irian janalairi. Nakalamarom da namukam daurariba. Mamlaraba thienglaraba ahingi matamasida. Makhong makut ado uri wari na siya na punsalari hairaga. Maya adudasu karigoma ukak amanam silaga layrani. May kay mari sungday ni pal mamlaraba sumnatangi kuktola duda tabalgi mga lisalakliba mafamaduda. Koydum akiba fang na may kay marido oy na layra kayengli. Karibo ay kadoribano, karibo tao kadoribano kanna. Maki manakta konjel kaji karatana kanano karino kangra mahakpu mafamasida pajin pun silam liba misagado haujik di manakta laytra bagi samil panglakli. Matudagi makhong mukuta uri-wari kaya pulariba dubu nantok na nabahay ka na kan honari. Hona zabagi mahidi yala boy. Kudakta makhong mukut pulariba uri-wari do nantoraklay. Makuta nantorak labanina mayada namlam liba dusu falaw na satoi. Ako iba dubuhan na yeng nudre yeng nuraba si uba fangluroy daba amamba ngakta ni kalaraduna. Matakti yung kali. Masilda so asum na suli. Masidagini. Ay nanahantar kiba daw. Kamdaw nakakat kani. Ako ay baduda makulado na koy hay rin koy mamay. Mapasaba na ra udra ba ama mamarag aduda uri-wari matakto dagiyan tarak pa mateng na rin. Tapay katlaga kakali. Mahang na sum na kakalak kong matamdani kuwaw na ba konje lamada wawri asum na makinapat at halaki ba. Siya ba su inarakani? Sa labo su tanarakani? Ha 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 ha.
Khonjel adu tarabasu mahak nachungde humang anapi ka kay ngayhaki matungda mahak madudagi kakhalakli. Ako ibaduda layra ga yengli he kakhalakpaga. Tabalgi mangal karap fangbaduna urak adu pauna mafam madudagi amuk na thairaga ningsa surmapi holaraga selagli. No ngalamday mata maduda umangdugi machin singadugi singsit mapa adu yaurali. Khoidum kari tawgadabano khangdi. Nihaktangdi irenjana phamli waba soktaba masada ising marik ama fawba taraktribadu kuirabanina. Shumna layringi khangauda arapada mahakna miyoi khara urakli. Singsep adugi singkharomdani miyoi pareng tabak suribra satlibra khangribado. Munna yengli. Masibu makhoidura. Nati. Pijol singse nati. Ay kumtharaga yenglagi. Haina mahak parap singkha somda kumtharagli nang hauroi matago. Sok thabana warabani na maklak adu fawbanikli. Tharo maroga ontharagli makong pangkomdo sahawdadana tu shalakpadagi. Thangnaba mikupta singkha adu da pop taraga mahak to hawgat pangamdana ning sasur puina holaga layri. Ay, minine he. Hairaga miyoi kharadu chansilagli. Matamdi adu makausin kibana. Nupi mayonggi miyoi singado. Poloy setaraga laisa mamitadi mapi sadum tana birang adu bu fajena badi hotnana yauraglido. Kanagi shumangda. Mani koidongi shumangda. Ngaklibadi makoy lamasigi satnabidi. Nupa mayumda nipi asina laklaraga nupagi shumanga duda nupi mayumda tawbado maktong lamma makakni. Masi loyare hairaga amuk nupa nupi si pulap nupi mayumda chatlaraga mama pa oibasida khoiramga doriban. Atay mafamga chatnabaga makoy lamasiga chatnabaga di pungtay tayo na baman. Sanabigi matung inna laglari. Bor oiga doriba nipa maki sumanga duda famloy. May munga dusum khoidaw langkat paga hida karangaw silak pagalawari. Putorak lo na nipa machado. Masing amdrabadi laikay kugi mamangda ay bo amadi isabu changat hat pagidamak nakoy kalitaw gani kangra. Kangawdi donglom dagi tangsang mafalong salaga tangkali. Matamasidani koidom masado taifetana koget amayet borgi setpam toko pijol setlari hairaga imungdudagi putorakliba. Tokpirakli. Maymua. Amuktadi ngaybiko. Ay ko si soydana bonazaridana. Khonjel adu tarakpadani. Tholakli haibaduda laijasu poloy sena mangakto hairap layagi englakpada mitmang magdada uri. Khoidum thoklaklibado. Mathamoydo haraubagi pankay laykidredo laisa. Asum tauna khoidum mamati laisa khoidongi sumang saurabasida maral homdaredo. Sanabigi matung inna nupi mayumda su amok salwa. Aduga nupi mayungi khoiram gadaba lining tawlahi maren. Mafamassidagi thawai panba masakkigadoribanina punsi sengsel pina biu sangan biu haidana nizari. Mama pa oibutsubuju amok khoiramli. Aduga amuk nipa mayumda laklari hairaga lohongwado pungloy loisenki. Ahingi matam laisa amadi khoidom nungsi panthung yaurarabanina. Nungay na irenjana pothari. Laisa mahaksu maningtan na laisatam laredo puroiba khoidong di makada. Khoidom tumlambadagi fuk law na hawalay. Maido imumushan bagom taw. Masasu humanga na pikari. Mamangda yam na tamtingay oiba mamang amamang kibagi maongda hawalak. Mungdudagi magparapar mapawda toglay. Mangoldo hek yobaga kudombi tillaga. Machila dudasu khonjel hawdabide sole. Changlakano, lakano, karigi laklibano, karigi naraklibano. Chalo. Wahaido haibaga thanglabami kupta maya kana angak pasakta madubu yenbi. Oirakliba pima madubu. Asumna numit asimasu hawki. No ngalak pa numita. Laisa mahak ayungan tahan hawgatlaga.
ꯏꯔꯦꯟꯖꯅ ꯋꯥꯏꯁꯤꯠ ꯋꯥꯏꯔꯦꯝ ꯇꯧꯔꯒ ꯁꯨꯃꯥꯡ ꯑꯗꯨꯕꯨ ꯋꯥꯏ ꯇꯩꯊꯣꯛꯂꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯑꯃꯗꯤ ꯐꯥꯎꯖꯔꯤꯕꯅꯤ, ꯐꯥꯎꯗꯕꯗꯤ ꯅꯠꯇꯦ. ꯁꯨꯃꯥꯡ ꯑꯗꯨꯗ ꯋꯥꯏ ꯇꯩꯅ ꯇꯩꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯐꯥꯎꯔꯤꯕꯁꯤꯃꯛ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯁꯤꯗ ꯑꯁꯤꯕ ꯑꯃ ꯇꯥꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗꯅꯤ ꯎꯔꯤꯕ. ꯌꯦꯡꯗ ꯌꯦꯡꯁꯤꯜꯂꯨꯔꯒꯁꯨ ꯀꯔꯤꯁꯨ ꯎꯗꯦ. ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯟꯖꯜꯂꯨꯗꯦ. ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯈꯣꯏꯗꯨꯝ ꯃꯔꯥ ꯂꯨꯍꯣꯡꯂꯔꯛꯇꯨꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯊꯥꯕꯨꯝ ꯑꯃ ꯍꯥꯏꯖꯜꯂꯛꯂꯤꯗꯣ. ꯉꯁꯤ ꯐꯥꯎꯕꯗꯤ ꯂꯥꯏꯖꯅ ꯈꯣꯏꯗꯨꯝꯒꯤ ꯑꯍꯣꯡꯕ ꯑꯃꯠꯇ ꯊꯦꯡꯅꯔꯛꯈꯤꯗ꯭ꯔꯤꯕꯅꯤ. ꯁꯤꯗꯁꯨ ꯅꯠꯇꯅ ꯈꯣꯏꯗꯨꯝ ꯃꯍꯥꯛꯁꯨ ꯊꯦꯡꯅꯔꯛꯈꯤꯕ ꯇꯧꯔꯛꯈꯤꯕ ꯊꯕꯛ ꯑꯃꯠꯇ ꯂꯥꯏꯖꯒꯤ ꯃꯐꯝꯗ ꯂꯤꯊꯣꯛꯇ꯭ꯔꯤ. ꯊꯥ ꯐꯥꯔꯛꯄꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯈꯣꯏꯗꯨꯝꯅ ꯂꯥꯏꯖꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ. ꯂꯥꯏꯖ, ꯑꯩ ꯉꯁꯤꯗꯒꯤ ꯂꯪꯐꯩꯗ ꯆꯠꯇꯕ ꯌꯥꯔꯔꯣꯏ. ꯊꯧꯒꯗꯕ ꯏꯊꯧ ꯀꯌా ꯑꯃꯁꯨ ꯂꯨꯍꯣꯡꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯅꯪꯅꯕ ꯂꯥꯛꯈꯤꯕꯅꯤ. ꯂꯪꯐꯩꯗ ꯆꯠꯂꯔꯒꯦ ꯍꯥꯏꯔꯒꯅꯦ ꯑꯩꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯃ ꯂꯩꯍꯧꯔꯤ. ꯂꯥꯏꯖꯅ: ꯇꯥ ꯈꯣꯏꯗꯨꯝ, ꯀꯩꯅꯣ ꯇꯥ ꯈꯣꯏꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯀꯔꯤ ꯑꯔꯨꯕ ꯊꯕꯛꯄꯨ ꯂꯩꯍꯧꯔꯤꯕꯒꯦ? ꯂꯪꯐꯩꯗ ꯍꯣꯔꯥꯏ ꯈꯥꯏꯕ ꯆꯠꯂꯨꯔꯦ, ꯃꯗꯨꯕꯨ ꯂꯣꯏꯔꯒ ꯂꯥꯛꯂꯦ. ꯈꯥꯏꯍꯧꯒꯗꯧꯔꯤꯕ ꯎꯒ ꯂꯩꯍꯧꯔꯤꯕ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯗꯨꯒꯤ ꯅꯠꯇꯦ. ꯑꯩꯅ ꯍꯣꯔꯥꯏ ꯈꯥꯏꯕ ꯆꯠꯂꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯇꯥ ꯈꯣꯏꯗꯨꯝꯅ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯂꯤꯕꯗꯨꯗꯤ. ꯂꯨꯍꯣꯡꯂꯛꯄꯁꯨ ꯊꯥ ꯐꯥꯕꯗ ꯉꯥꯏꯔꯤ. ꯀꯔꯝꯅ ꯏꯄꯨꯔꯣꯏꯕꯕꯨ ꯂꯪꯐꯩꯗ ꯑꯃꯨꯛ ꯊꯥꯗꯣꯛꯀꯗꯧꯔꯤꯕꯅꯣ? ꯑꯩ ꯌꯥꯖꯅꯤꯡꯗꯦ. ꯈꯣꯏꯗꯨꯝꯅ: ꯂꯥꯏꯖ, ꯑꯩ ꯍꯣꯔꯥꯏ ꯈꯥꯏꯕ ꯆꯠꯄ ꯅꯠꯇꯦ. ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯕ ꯆꯠꯄ? ꯑꯗꯨꯕꯨꯔꯣ, ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦꯗ. ꯌꯥꯔꯣꯏ ꯇꯥ ꯈꯣꯏꯗꯨꯝ. ꯈꯣꯏꯗꯨꯝꯒꯤ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯕ ꯃꯣꯟ ꯅꯣꯛꯃꯤ-ꯅꯣꯛꯃꯤꯗ ꯇꯧꯔꯒ ꯂꯩꯕ ꯐꯤꯚꯝ ꯑꯗꯨꯗ ꯂꯥꯏꯖ ꯃꯍꯥꯛꯇꯨ ꯁꯤꯡꯅꯗꯕ ꯉꯝꯗꯦ. ꯁꯤꯡꯅꯔꯤꯕꯅꯤ. ꯃꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡ ꯑꯗꯣ ꯃꯍꯥꯛꯅ ꯐꯅ ꯍꯪꯂꯕꯁꯨ ꯈꯨꯝꯗꯕꯤꯗ ꯊꯧꯁꯥ ꯁꯥꯗꯅ ꯃꯐꯤ ꯄꯣꯠꯌꯣꯝ ꯊꯥꯌꯣꯝ ꯌꯣꯝꯕ ꯍꯧꯈ꯭ꯔꯦ. ꯌꯨꯝ ꯑꯁꯤꯗ ꯈꯣꯏꯗꯨꯝ ꯃꯃꯥ ꯃꯄꯥꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ. ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯌꯨꯝꯗ ꯂꯩꯇꯦ ꯉꯁꯤꯗꯤ. ꯀꯔꯤꯒꯤꯗꯃꯛꯇ ꯌꯨꯝꯗ ꯂꯩꯇ꯭ꯔꯤ? ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯍꯦꯛ ꯃꯥꯟꯅꯔꯒ ꯀꯔꯕꯥꯔ ꯆꯠꯂꯤ. ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯂꯩꯔꯝꯂꯒ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯤ. ꯃꯄꯥ ꯃꯃꯥ ꯑꯅꯤꯁꯤꯅ ꯌꯨꯝꯗ ꯂꯩꯇꯅ ꯀꯔꯕꯥꯔ ꯆꯠꯂꯕꯁꯨ ꯈꯣꯏꯗꯨꯝ ꯃꯍꯥꯛꯇꯤ ꯂꯩꯐꯝ ꯊꯣꯛꯄꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯁꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯆꯀ꯭ꯔꯤ ꯇꯧꯔꯤ ꯂꯥꯏꯖꯗ. ꯈꯣꯏꯗꯨꯝ ꯄꯔꯞ ꯃꯪꯒꯣꯜ ꯑꯗꯨꯗ ꯊꯣꯛꯂꯛꯂꯤ, ꯄꯣꯠꯌꯣꯝ ꯊꯥꯌꯣꯝꯗ ꯄꯨꯊꯣꯛꯂꯒ. ꯂꯥꯏꯖꯅ ꯃꯃꯥꯡ ꯑꯗꯨꯗ ꯇꯨꯕꯠ ꯊꯠꯂꯒ ꯃꯈꯨꯠ ꯑꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ: ꯆꯠꯄꯤꯈꯤꯕ ꯌꯥꯔꯣꯏ. ꯀꯗꯥꯏꯗꯅꯣ ꯆꯠꯀꯗꯧꯔꯤꯕꯁꯤꯕꯣ? ꯈꯣꯏꯗꯨꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ: ꯂꯥꯏꯖ, ꯑꯩ ꯍꯥꯏꯔꯒꯦꯁꯤ. ꯆꯤꯡꯗꯅꯦ ꯑꯩꯅ ꯆꯠꯂꯤꯕꯗꯣ ꯍꯣꯔꯥꯏ ꯈꯥꯏꯕ ꯆꯠꯄ ꯅꯠꯇꯦ ꯍꯥꯏꯕ. ꯁꯤꯡꯅꯨꯡ ꯍꯨꯠꯂꯒꯅꯦ ꯁꯅꯥ ꯁꯨꯡꯕ ꯆꯠꯄꯅꯤ. ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯁꯤꯡꯅꯨꯡꯗꯕꯨ ꯍꯨꯠꯂꯒ ꯁꯅꯥ ꯐꯪꯕ꯭ꯔꯅꯦ? ꯃꯥꯅꯤ, ꯁꯅꯥ ꯐꯪꯕꯅꯤ. ꯇꯥꯅꯤꯡꯗꯦ. ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯂꯒ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯇꯦ ꯈꯟꯒꯤꯅꯣ. ꯀꯔꯤꯒꯨꯝꯕ ꯆꯠꯄ ꯇꯥꯔꯒꯁꯨ ꯏꯃꯥ ꯄꯥꯕ ꯂꯥꯛꯂꯒ ꯑꯔꯦꯞꯄ ꯋꯥ ꯑꯃ ꯉꯥꯡꯅꯔꯒ ꯆꯠꯄꯤꯌꯨ. ꯃꯈꯣꯏꯗꯤ ꯀꯌా ꯂꯥꯛꯂꯔꯣꯏꯗ. ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 4-5 ꯂꯩꯔꯒ ꯂꯥꯛꯀꯅꯤ. ꯏꯃꯥ ꯄꯥꯕ ꯑꯅꯤꯃꯛꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯁꯨ ꯅꯍꯥꯛꯀꯤꯗꯃꯛꯇꯅꯤ. ꯑꯩꯅ ꯇꯧꯔꯤꯕꯗꯨꯁꯨ ꯅꯍꯥꯛꯀꯤꯗꯃꯛꯇꯅꯤ. ꯑꯗꯨꯗꯤ ꯑꯩꯅ ꯂꯩꯔꯤꯕꯁꯤꯅ ꯀꯅꯥꯒꯤ? ꯈꯣꯏꯗꯨꯝ ꯅꯣꯛꯂꯒ: ꯂꯥꯏꯖ, ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯛꯀꯗꯧꯔꯦ ꯅꯪ. ꯌꯨꯝꯁꯤꯗ ꯑꯗꯨꯃꯛ ꯏꯔꯦꯟꯖꯅ ꯂꯩꯌꯨ. ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅꯅꯦ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯄꯥꯝꯗ ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯂꯩꯔꯝꯃꯣ. ꯑꯩ ꯑꯗꯨꯗ ꯀꯔꯤꯁꯨ ꯁꯥꯎꯔꯣꯏ. ꯇꯧꯕꯇꯕꯨ ꯑꯩ ꯃꯐꯝ ꯑꯗꯨꯗꯗꯤ ꯆꯠꯂꯨꯗꯕ ꯌꯥꯗꯕꯅꯤ. ꯀꯗꯥꯏꯋꯥꯏꯗꯅꯣ ꯃꯐꯝ ꯑꯗꯨꯕꯣ? ꯁꯤꯡꯎꯊꯦꯜꯗꯅꯤ. ꯀꯗꯥꯏꯗ ꯆꯠꯂꯨꯒꯗꯕꯅꯣ? ꯃꯃꯥꯡꯗꯁꯨ ꯑꯩ ꯍꯥꯏꯔꯤꯕꯗꯨꯗꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯏꯟꯅꯔꯛꯀꯅꯤ. ꯄꯨꯟꯅ ꯆꯠꯂꯨꯁꯤ. ꯂꯥꯏꯖ, ꯅꯪꯁꯦ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯇꯧꯏ. ꯇꯨ ꯊꯣꯡꯒꯥ ꯉꯥꯏꯔꯒ ꯂꯩꯔꯤ. ꯑꯩ ꯆꯠꯂꯒꯦ, ꯅꯪ ꯏꯔꯦꯟꯖꯅ ꯂꯩꯔꯝꯃꯨꯀꯣ. ꯁꯤ ꯍꯥꯏꯔꯒ ꯄꯣꯠꯌꯣꯝ ꯊꯥꯌꯣꯝ ꯇꯧꯔꯒ ꯊꯣꯛꯈꯤ. ꯂꯥꯏꯖꯅ ꯌꯦꯡꯂꯛꯄꯗꯗꯤ ꯊꯣꯡꯒꯥꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ. ꯃꯉꯣꯟꯗ ꯍꯥꯏꯔꯞꯁꯨ ꯌꯦꯡꯁꯤꯜꯂꯝꯂꯒ ꯅꯣꯛꯁꯜꯂꯝꯃꯤꯗꯣ ꯈꯣꯏꯗꯨꯝ. ꯂꯥꯏꯖ ꯃꯄꯨꯔꯣꯏꯕꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯗ ꯃꯍꯥꯛꯅ ꯊꯤꯡꯕꯁꯨ ꯉꯝꯂꯨꯗ꯭ꯔꯤ. ꯃꯍꯥꯛ ꯑꯁꯤꯕꯨ ꯊꯝꯃꯝꯂꯒ ꯁꯨꯡꯍꯜ ꯍꯜꯂꯛꯂꯔꯣꯏꯗꯕꯒꯤ ꯃꯑꯣꯡꯗ. ꯑꯁꯨꯝꯅ ꯅꯨꯃꯤꯠ 6 ꯐꯥꯖꯤꯜꯂꯛꯂꯤ.
ꯂꯥꯏꯖ ꯃꯄꯥꯝꯗꯁꯨ ꯍꯜꯂꯨꯕ ꯇꯧꯗꯦ ꯌꯨꯝ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯃꯊꯟꯇ ꯂꯩꯔꯛꯂꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤꯕ ꯈꯣꯏꯗꯨꯝ ꯃꯝꯂꯔꯕ ꯁꯨꯛꯂꯔꯕ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯂꯔꯦ ꯍꯥꯏꯔꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯍꯥꯟꯅꯒꯨꯝꯅ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯎꯔꯤ ꯋꯥꯔꯤ ꯀꯌꯥꯅ ꯄꯨꯟꯁꯤꯜꯂꯔꯒ ꯃꯌꯥꯗꯨꯗ ꯎꯀꯛ ꯑꯃ ꯆꯤꯛꯍꯜꯂꯔꯦ ꯍꯥꯏꯔꯒ ꯊꯝꯂꯤ ꯃꯃꯥꯏ ꯃꯥꯏꯊꯣꯡꯗꯁꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯅꯥꯟꯊꯣꯛꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯈꯣꯏꯗꯨꯝ ꯇꯧꯔꯤ ꯀꯔꯤꯅꯣ ꯈꯣꯏꯗꯨꯝꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯊꯣꯛꯂꯔꯤꯕ ꯑꯣꯏꯔꯤꯕꯁꯤ ꯀꯅꯥꯅꯕꯨ ꯈꯪꯒꯅꯤ ꯀꯅꯥꯅꯕꯨ ꯇꯝꯕ ꯉꯝꯒꯅꯤ ꯉꯁꯤꯗꯒꯤ ꯊꯥꯕꯨꯝ ꯑꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯈꯣꯏꯗꯨꯝ ꯃꯌꯨꯝꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯍꯥꯛ ꯆꯤꯡꯃꯨꯊꯦꯜ ꯍꯥꯏꯔꯤꯕ ꯆꯤꯡꯒꯤ ꯂꯝꯁꯤꯗ ꯍꯣꯔꯥꯏ ꯈꯥꯏꯕ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯈꯣꯡꯕꯨꯁꯤꯡ ꯑꯇꯩꯗꯤ ꯆꯤꯡꯃꯤꯁꯤꯡ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯈꯣꯜꯗꯒꯤ ꯂꯥꯛꯃꯤꯟꯅꯕꯁꯨ ꯅꯠꯇꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯃꯤꯟꯅꯔꯒ ꯁꯛꯈꯪꯅꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯆꯤꯡꯃꯨꯊꯦꯜ ꯑꯁꯤꯗ ꯊꯨꯡꯂꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯃꯁꯦꯜ ꯁꯛꯈꯪꯅꯔꯦꯗꯣ ꯈꯣꯏꯗꯨꯝꯅ ꯑꯩꯒꯤ ꯃꯤꯡꯅ ꯈꯣꯏꯗꯨꯝ ꯀꯧꯏ ꯅꯈꯣꯏꯒꯤꯗꯤ ꯑꯩꯒꯤꯅ ꯑꯐꯩ ꯀꯧꯏ ꯑꯗꯨꯒꯅꯦ ꯃꯍꯥꯛꯀꯤꯅꯅꯦ ꯀꯥꯃꯨ ꯀꯧꯕꯅꯤ ꯑꯗꯨꯒ ꯑꯇꯩꯁꯤꯡ ꯑꯁꯤꯒꯤꯁꯨ ꯍꯥꯏꯗꯅ ꯃꯍꯩ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯍꯥꯏꯅꯔꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤ ꯇꯧꯕꯗꯕꯨ ꯈꯣꯏꯗꯨꯝ ꯃꯍꯥꯛ ꯑꯅꯝꯕ ꯃꯇꯝꯗ ꯅꯥꯏꯇꯣꯝ ꯇꯥꯍꯟꯕꯤꯕꯒꯤ ꯃꯑꯣꯡꯗ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤ ꯁꯤꯗꯁꯨ ꯅꯠꯇꯅ ꯑꯍꯤꯡ ꯇꯨꯝꯕ ꯃꯇꯝꯗꯁꯨ ꯈꯣꯏꯗꯨꯝꯅ ꯇꯣꯉꯥꯟꯅ ꯇꯨꯝꯍꯜꯂꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯄꯨꯂꯞ ꯁꯥꯔꯤꯕ ꯆꯤꯡꯆꯦꯞꯀꯤ ꯈꯣꯂꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯏꯗꯨꯝ ꯃꯔꯥ ꯂꯨꯍꯣꯡꯒꯗꯕ ꯆꯌꯣꯜ ꯑꯅꯤꯃꯨꯛꯇ ꯉꯥꯏꯔꯛꯂꯕꯅ ꯃꯍꯥꯛ ꯄꯣꯠꯌꯣꯝ ꯊꯌꯣꯝ ꯌꯣꯝꯂꯔꯦ ꯍꯥꯏꯔꯒ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯁꯤꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯀꯦꯗꯅ ꯊꯕꯛ ꯃꯐꯝꯗꯨꯗꯒꯤ ꯆꯤꯡꯈꯥ ꯑꯁꯣꯝꯗ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯎꯇꯨꯞ ꯄꯥꯏꯔꯔꯦ ꯍꯥꯏꯔꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯇꯨꯡꯃꯥꯡ ꯑꯀꯣꯏꯕꯗꯨꯗ ꯂꯥꯞꯇꯛꯅ ꯂꯦꯞꯄꯒ ꯂꯩꯔꯤ ꯈꯣꯏꯗꯨꯝꯗꯤ ꯈꯪꯗꯅ ꯀꯨꯝꯊꯔꯛꯄꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯣꯏꯅꯃꯛ ꯌꯣꯝꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯑꯩ ꯈꯣꯏꯗꯨꯝ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯈꯣꯏꯗꯨꯝꯅ ꯀꯔꯤꯒꯤ ꯑꯩꯗꯤ ꯅꯈꯣꯏꯗꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯒꯗꯕ ꯆꯌꯣꯜ ꯑꯅꯤꯃꯨꯛꯇ ꯉꯥꯏꯔꯤ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯀꯨꯝꯗꯕ ꯌꯥꯗꯕꯅꯤ ꯑꯩ ꯈꯣꯏꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯅꯪ ꯀꯨꯝꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯀꯨꯝꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗꯪ ꯄꯥꯡꯊꯣꯛꯂꯝꯂꯒ ꯀꯨꯝꯒꯗꯕꯅꯤ ꯈꯣꯏꯗꯨꯝꯅ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯤ ꯃꯈꯣꯏ ꯅꯤꯄꯥꯜꯃꯨꯛ ꯁꯨꯏ ꯑꯃꯨꯛꯇ ꯉꯥꯏꯈꯣꯕ ꯑꯐꯩ ꯀꯥꯃꯣ ꯅꯈꯣꯏ ꯑꯅꯤꯅ ꯈꯔ ꯃꯈꯣꯏ ꯃꯌꯥꯝꯁꯤꯗꯒꯤ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯏ ꯑꯩꯅ ꯍꯦꯛ ꯂꯨꯍꯣꯡꯕ ꯂꯣꯏꯕꯒ ꯑꯗꯨꯃꯛ ꯂꯥꯛꯀꯅꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯕ ꯂꯩꯔꯕꯁꯨ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯤ ꯑꯩꯒꯤ ꯁꯔꯨꯛꯅꯦ ꯅꯈꯣꯏꯅ ꯑꯗꯨꯃꯛ ꯎ ꯈꯥꯛꯀꯦꯒ ꯈꯥꯛꯂꯝꯃꯨ ꯑꯩꯒ ꯂꯝꯕꯥ ꯆꯥꯕ ꯃꯤ ꯑꯃ ꯄꯨꯔꯒꯅꯦ ꯑꯩ ꯂꯥꯛꯂꯒ ꯑꯗꯨꯃꯛ ꯈꯥꯏꯈꯤ ꯈꯨꯠꯁꯨꯃꯟ ꯑꯩꯅ ꯍꯦꯟꯅ ꯂꯧꯔꯒ ꯆꯠꯄꯁꯨ ꯅꯠꯇꯦ ꯅꯈꯣꯏꯅ ꯊꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯗꯨꯗꯒꯤ ꯈꯪꯍꯧꯗꯦ ꯇꯨꯡꯂꯣꯝꯗꯒꯤ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯆꯩꯊꯣꯛ ꯎꯏꯊꯣꯛ ꯄꯥꯏꯔꯔꯦ ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯇꯅ ꯈꯣꯏꯗꯨꯝꯗ ꯄꯣꯞ ꯍꯥꯏꯗꯨꯅ ꯊꯥꯔꯤ ꯈꯣꯏꯗꯨꯝꯁꯨ ꯃꯈꯣꯏ ꯃꯌꯥꯝ ꯌꯣꯝꯁꯤꯜꯂꯛꯂꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯉꯩ ꯀꯨꯡꯐꯨꯗ ꯐꯨꯖꯜꯂꯛꯄꯗꯨꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯑꯗꯨ ꯃꯥꯡꯂꯤꯗꯣ ꯋꯥꯈꯜ ꯃꯥꯡꯂꯔꯕ ꯈꯣꯏꯗꯨꯝ ꯃꯍꯥꯛ ꯃꯁꯥꯅꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯅꯤꯄꯥꯜꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯣꯛꯈꯤ ꯇꯧꯔꯔꯒ ꯎꯀꯛ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯑꯁꯤ ꯌꯥꯜꯂꯒ ꯁꯒꯥꯏ ꯁꯥꯅ ꯃꯍꯥꯛ ꯑꯗꯨ ꯈꯣꯂꯥ ꯑꯗꯨ ꯇꯝꯅ ꯄꯨꯈꯠꯈꯤ ꯈꯣꯂꯥ ꯑꯗꯨ ꯌꯧꯕꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯔꯦ ꯍꯥꯏꯔꯒ ꯈꯣꯏꯗꯨꯝꯕꯨ ꯊꯝꯂꯤ ꯈꯣꯏꯗꯨꯝꯗꯤ ꯇꯧꯔꯤꯕ ꯑꯣꯏꯔꯛꯂꯤꯕꯗꯨ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯁꯥꯎꯕꯅ ꯂꯣꯏꯔꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯄꯨꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯕꯗ ꯅꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯊꯤꯡꯕ ꯄꯤꯔꯤꯕ ꯍꯥꯏꯌꯣ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯈꯣꯏꯗ ꯀꯥꯏꯈ꯭ꯔꯕꯒꯦ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯕ ꯌꯥꯔꯔꯣꯏ ꯑꯩꯕꯨ ꯍꯦꯛ ꯊꯥꯗꯣꯛꯄꯒ ꯅꯈꯣꯏꯕꯨꯁꯨ ꯑꯩꯅ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣꯏ ꯑꯩꯕꯨ ꯏꯊꯟꯗꯅꯤ ꯍꯥꯏꯗꯅ ꯅꯈꯣꯏ ꯄꯨꯂꯞ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯁꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯑꯐꯩꯅ ꯍꯥꯏꯔꯛꯅꯤ ꯇꯝꯃꯤ ꯃꯆꯥ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕꯁꯦ ꯑꯩꯈꯣꯏꯗꯤ ꯄꯨꯂꯞꯅꯤ ꯅꯪꯗꯤ ꯅꯇꯣꯝꯇꯅꯤ ꯅꯪꯅ ꯑꯗꯨꯝꯅ ꯁꯤꯡꯅꯕ ꯌꯥꯕ꯭ꯔꯥ ꯁꯔꯥꯛ ꯇꯝꯂꯒꯗꯕꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯊꯝꯂꯔꯕ ꯁꯖꯤꯅ ꯀꯩ ꯅꯣꯡꯁꯥꯗꯕꯨ
ꯅꯪꯅ ꯈꯣꯡꯖꯤꯜꯂꯛꯄ ꯌꯥꯕ꯭ꯔꯣ ꯍꯥ 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 ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯗꯨꯝꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯖꯤꯜꯂꯛꯇꯗꯅ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯁꯨ ꯃꯃꯤꯠ ꯈꯥꯅ ꯈꯥꯅ ꯌꯦꯡꯂꯤ ꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯀꯥꯃꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯁꯥꯡꯕ ꯄꯥꯏꯔꯒ ꯄꯨꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯇꯥꯂꯣꯡ ꯀꯧꯕ ꯅꯤꯄꯥ ꯑꯗꯨꯅꯁꯨ ꯁꯗꯟ ꯃꯥꯟꯕ ꯑꯃ ꯄꯥꯏꯔꯛꯂꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯄꯨꯁꯤꯜꯂꯛꯂꯔꯦ ꯍꯥꯏꯔꯒ ꯈꯣꯏꯗꯨꯝꯒꯤ ꯃꯃꯥꯡꯗꯨꯗ ꯊꯝꯈ꯭ꯔꯤ ꯈꯣꯏꯗꯨꯝꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯄꯨꯜꯂꯔꯤꯕꯗꯨꯕꯨ ꯊꯥꯗꯣꯛꯄ ꯍꯧꯔꯛꯏ ꯃꯈꯨꯠ ꯑꯗꯨꯕꯨ ꯁꯗꯟ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯆꯤꯡꯁꯤꯜꯂꯤ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯅ ꯈꯣꯏꯗꯨꯝ ꯅꯥꯟꯊꯣꯛꯅꯕꯗꯤ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯌꯥꯒ ꯃꯊꯟꯗꯒꯗꯤ ꯀꯔꯝꯅ ꯃꯨꯛꯅꯕ ꯉꯝꯂꯨꯒꯅꯤ ꯃꯤ ꯆꯥꯗꯕ ꯀꯨꯏꯔꯦ ꯅꯪꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟꯁꯨ ꯁꯦꯡꯉꯤ ꯅꯁꯥꯁꯨ ꯌꯥꯝꯅ ꯐꯩ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯆꯥꯊꯣꯛꯂꯒꯗꯕꯅꯤ ꯍꯥꯏꯔꯒ ꯊꯥꯡ ꯑꯗꯨ ꯍꯥꯏꯒꯠꯈꯤ ꯈꯣꯏꯗꯨꯝ ꯃꯆꯤꯜ ꯑꯗꯨ ꯃꯦꯟꯁꯤꯟꯈꯤ ꯇꯨꯡꯂꯣꯝꯗꯒꯤ ꯃꯃꯤꯠꯁꯨ ꯄꯨꯟꯁꯤꯟꯈꯤ ꯊꯥꯡꯅꯨ ꯃꯤꯀꯨꯞꯇ ꯁꯣꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃꯗꯤ ꯇꯥꯈꯤ ꯈꯣꯏꯗꯨꯝꯁꯨ ꯀꯟꯅꯗꯤ ꯂꯥꯎꯖꯕꯅꯤ ꯃꯆꯤꯜ ꯃꯦꯟꯁꯤꯟꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯇꯧꯕꯗꯕꯨ ꯈꯣꯏꯗꯨꯝ ꯃꯍꯥꯛ ꯑꯗꯤ ꯑꯅꯥꯕ ꯆꯩꯅꯥꯈꯣꯜꯗꯤ ꯑꯃꯠꯇ ꯐꯥꯎꯈꯤꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯨ ꯐꯠ ꯐꯠ ꯊꯥꯗꯣꯔꯛꯈꯤ ꯈꯣꯏꯗꯨꯝ ꯅꯤꯡꯁꯥ ꯁꯨꯔꯃꯄꯤ ꯍꯣꯜꯂꯔꯦ ꯍꯥꯏꯔꯒ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯃꯥꯡ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯅꯤꯄꯥꯜꯗꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯊꯥꯡ ꯑꯗꯨ ꯁꯗꯟꯗ ꯌꯥꯟꯁꯤꯟꯖꯔꯒ ꯂꯩꯔꯝꯃꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯈꯣꯏꯗꯨꯝ ꯃꯗꯨꯗꯒꯤꯗꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯦꯟꯊꯣꯔꯛꯂꯦ ꯈꯣꯂꯥ ꯑꯗꯨꯗꯒꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯣꯂꯥ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯃꯦꯟꯃꯥꯟ ꯑꯃ ꯇꯥꯈꯤꯗ꯭ꯔꯦ ꯃꯁꯥꯁꯨ ꯋꯥꯕ ꯆꯣꯛꯊꯕ ꯀꯌꯥꯅ ꯌꯣꯝꯂꯔꯕꯅꯤ ꯁꯤꯡꯈꯥ ꯑꯁꯣꯝꯗ ꯀꯨꯝꯊꯒꯦ ꯍꯥꯏꯗꯅ ꯌꯦꯡꯂꯨꯕꯗ ꯁꯤꯡꯈꯥ ꯑꯣꯏꯔꯝꯗꯦ ꯂꯣꯛꯂꯝ ꯑꯣꯏꯅ ꯆꯥꯎꯅ ꯇꯨꯔꯦꯜꯒꯨꯝꯅ ꯆꯦꯜꯂꯒ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯊꯥꯕꯜꯅ ꯐꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯀꯣꯏꯕꯗꯨꯕꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯂꯤ ꯃꯈꯣꯏꯅ ꯍꯣꯔꯥꯏ ꯈꯥꯏꯔꯝꯕ ꯄꯥꯂꯣꯡ ꯑꯗꯨ ꯐꯥꯎꯕ ꯈꯣꯂꯥ ꯑꯁꯤꯒꯤ ꯃꯄꯥꯜ ꯊꯣꯛꯄꯗ ꯂꯩꯔꯝꯗꯦ ꯀꯔꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯕ ꯃꯁꯥꯅꯐꯥꯎ ꯈꯪꯗꯕꯩꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯄꯥꯝꯕꯩ ꯂꯩꯇꯗꯅ ꯂꯣꯈꯥꯗꯁꯨ ꯆꯦꯟꯊꯕ ꯌꯥꯗꯗꯅ ꯁꯤꯡꯊꯛ ꯑꯁꯣꯝꯗ ꯆꯦꯟꯈꯠꯂꯛꯂꯝꯃꯤ ꯃꯐꯝ ꯆꯤꯡꯎꯊꯦꯜ ꯑꯁꯤ ꯍꯥꯟꯅ ꯃꯍꯥꯛꯅ ꯈꯪꯕ ꯃꯐꯝꯁꯨ ꯅꯠꯇꯦ ꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯍꯥꯟꯅ ꯈꯪꯅꯕꯁꯨ ꯂꯩꯇ꯭ꯔꯤ ꯁꯨꯝꯅꯇꯪꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯈꯨꯠꯊꯥꯡꯗ ꯃꯍꯥꯛ ꯂꯨꯍꯣꯡꯕꯒꯤ ꯁꯦꯜ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯅꯅꯕꯅꯤ ꯍꯥꯏꯗꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯈꯤꯕꯅꯤ ꯑꯐꯪꯕ ꯁꯤꯡꯊꯛ ꯑꯗꯣꯝꯗ ꯆꯦꯟꯈꯠꯂꯛꯄ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯗꯣꯝꯗ ꯃꯤꯑꯣꯏ ꯅꯤꯄꯥꯜ ꯑꯗꯨ ꯃꯥꯟꯕ ꯁꯑꯣꯡ ꯁꯕꯥꯟ ꯀꯌꯥ ꯃꯈꯨꯠꯇ ꯎꯇꯨ ꯋꯥꯇꯨ ꯄꯥꯏꯔꯒ ꯍꯣꯏ ꯍꯣꯏ ꯂꯥꯎꯔꯔꯒ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯈꯤꯕ ꯍꯥꯟꯅꯅ ꯆꯃꯝꯅꯅ ꯆꯦꯟꯈꯠꯂꯛꯂꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯤꯡꯅꯒ ꯇꯥꯟꯅꯔꯛꯄꯗꯨꯗꯒꯤ ꯃꯍꯥꯛ ꯃꯦꯟꯃꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯈꯩ ꯆꯤꯡꯊꯛ ꯑꯗꯨꯗ ꯆꯦꯟꯈꯠꯂꯛꯂꯤꯗꯨꯃ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯅꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯠ ꯂꯥꯎꯅ ꯑꯐꯩꯗꯨ ꯂꯦꯞꯁꯤꯜꯂꯛꯈꯤꯕ ꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯈꯤꯕꯗꯨ ꯀꯔꯝꯅ ꯂꯦꯞꯁꯤꯜꯂꯛꯂꯤꯕꯅꯣ ꯈꯪꯗꯦ ꯑꯐꯩꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯈꯨꯠ ꯑꯗꯨꯅ ꯐꯠ ꯂꯥꯎꯅ ꯏꯟꯊꯣꯛꯈꯤ ꯃꯁꯥꯗꯨꯁꯨ ꯏꯌꯥꯡ ꯌꯥꯡꯅ ꯑꯐꯩꯗꯨ ꯅꯥꯀꯜ ꯑꯗꯣꯝꯗ ꯄꯣꯗ꯭ꯔꯣꯛ ꯂꯥꯎꯅ ꯇꯥꯁꯟꯈꯤ ꯃꯗꯨꯕꯨ ꯀꯥꯂꯝꯂꯒ ꯆꯦꯜꯂꯛꯈꯤꯕꯗꯒꯤ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯃꯍꯥꯛ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯀꯣꯝ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯕꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯡꯂꯔꯦ ꯍꯥꯏꯔꯒ ꯈꯣꯏꯗꯨꯝ ꯃꯈꯨꯠ ꯃꯁꯥꯗꯨ ꯄꯨꯜꯂꯔꯦ ꯍꯥꯏꯔꯒ ꯁꯨꯔꯨꯡꯒꯨꯝꯂꯕ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤ ꯃꯃꯤꯠꯇꯨꯗ ꯃꯁꯤꯟ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯤ ꯃꯊꯛ ꯑꯗꯣꯝꯗ ꯄꯩꯅ ꯌꯦꯡꯈꯠꯂꯕꯁꯨ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯁꯣꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯏꯁꯥꯡ ꯁꯥꯡꯕ ꯃꯈꯨꯠ ꯃꯁꯥꯗꯨ ꯏꯀꯪ ꯀꯪꯅ ꯏꯈꯨꯏ ꯈꯨꯏꯖꯤꯜꯂꯕ ꯑꯃꯈꯛ ꯃꯥꯒꯤ ꯃꯃꯥꯏ ꯇꯝꯅ ꯊꯥꯡꯖꯤꯜꯂꯛꯈꯤꯕ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯈꯧꯔꯤ ꯁꯔꯝꯗꯨ ꯖꯞ ꯂꯥꯎꯅ ꯃꯦꯜꯂꯛꯏ ꯈꯣꯏꯗꯨꯝ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯕꯁꯨ ꯉꯝꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯍꯧꯔꯕꯗꯤ ꯍꯥꯏꯗꯅ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯖꯔ ꯖꯔ ꯇꯞꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯊꯥꯡꯖꯤꯜꯂꯛꯄꯗꯗꯤ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯃꯍꯥꯛꯄꯨ ꯐꯥꯗꯅ ꯐꯨꯒꯗꯒꯤ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯅꯤꯄꯥꯜ ꯑꯗꯨꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯨ ꯄꯔꯦꯡ ꯁꯥꯅ ꯃꯉꯛꯁꯝ ꯑꯗꯨꯗ ꯌꯥꯜꯂꯔꯒ ꯂꯩꯔꯝꯃꯤ
ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯂꯧꯁꯤꯜꯂꯔꯦ ꯍꯥꯏꯔꯒ ꯑꯗꯨꯒ ꯁꯛꯇꯝ ꯃꯤꯁꯨ ꯃꯥꯟꯗꯦ ꯂꯥꯏꯁꯨ ꯃꯥꯟꯗꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯕ ꯃꯇꯤꯟꯒ ꯑꯔ ꯇꯥꯕ ꯃꯆꯤꯜꯒꯗꯣ ꯆꯄꯣꯠ ꯆꯄꯣꯠ ꯂꯥꯎꯅ ꯁꯥꯡꯅ ꯆꯤꯡꯂꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯛꯇꯝ ꯏꯁꯥꯏ ꯆꯥꯏꯊꯣꯛꯄꯒꯨꯝꯅ ꯃꯃꯥꯏꯗꯨꯁꯨ ꯏꯍꯥ ꯍꯥꯗꯣꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯤ ꯃꯁꯝ ꯍꯥꯏꯔꯕꯁꯨ ꯍꯧꯗꯦ ꯃꯗꯨ ꯎꯕꯗ ꯃꯃꯤꯠꯇꯨ ꯂꯪꯈꯠꯂꯒ ꯐꯤꯜꯝ ꯑꯃꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯤ ꯈꯣꯏꯗꯨꯝ ꯇꯁꯦꯡꯅ ꯈꯣꯏꯗꯨꯝ ꯃꯐꯝ ꯑꯁꯤꯗ ꯁꯤꯒꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯌꯨꯝꯗ ꯏꯔꯦꯟꯁꯤꯅ ꯂꯩꯕ ꯌꯥꯔꯕꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕ ꯃꯁꯤ ꯃꯍꯥꯛꯇꯅ ꯈꯪꯒꯅꯤ ꯀꯅꯥꯅꯕꯨ ꯈꯪꯂꯨꯒꯅꯤ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇꯅ ꯃꯊꯃꯣꯏꯅꯨꯡ ꯑꯗꯨꯗꯗꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯂꯥꯎꯔꯤ ꯆꯤꯝꯕꯥꯜ ꯊꯣꯛꯇ ꯂꯥꯎꯕ ꯉꯝꯗ꯭ꯔꯕꯁꯨ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯤꯛꯅ ꯀꯞꯂꯔꯤꯗꯣ ꯂꯥꯏꯁ ꯂꯨꯍꯣꯡꯂꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯀꯥ ꯐꯪꯂꯔꯦ ꯍꯥꯏꯗꯅ ꯈꯟꯖꯔꯨꯕ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯄꯨꯔꯣꯏꯕꯅꯕꯁꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯦ ꯃꯅꯦ ꯃꯀꯨꯅꯁꯨ ꯃꯉꯥꯏꯔꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯗꯅ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯥꯡꯍꯩꯁꯤꯔꯥꯡꯗꯨꯕꯨ ꯄꯥꯏꯈꯠꯂꯤ ꯊꯥꯡꯍꯩꯁꯤꯔꯥꯡꯗꯨꯒꯤ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯃꯕꯨꯛ ꯑꯗꯨꯗ ꯃꯊꯟꯇ ꯊꯤꯟꯖꯤꯟꯖꯔꯒ ꯁꯤꯖꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛ ꯇꯧꯔꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯈꯪꯍꯧꯗꯦ ꯃꯕꯨꯛꯇ ꯊꯤꯜꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯊꯧꯅꯥ ꯑꯗꯨ ꯂꯩꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯊꯥꯡ ꯑꯗꯨꯕꯨ ꯐꯠ ꯂꯪꯊꯣꯛꯂꯒ ꯍꯤꯛꯅ ꯀꯞꯂꯝꯕꯗꯒꯤ ꯃꯤ ꯑꯁꯤꯕ ꯌꯥꯎꯕꯒꯨꯝ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯑꯣ ꯈꯣꯡꯒꯩ ꯀꯞꯊꯣꯔꯛꯂꯤꯗꯣ ꯅꯨꯄꯤꯆꯥ ꯃꯍꯥꯛꯅ ꯀꯔꯤꯕꯨꯗꯤ ꯄꯥꯝꯕꯩ ꯂꯩꯔꯨꯒꯅꯤ ꯊꯋꯥꯏꯃꯛꯁꯨ ꯊꯥꯕ ꯉꯝꯗ ꯌꯥꯝꯅ ꯋꯥꯅꯗꯤ ꯈꯥꯡꯂꯔꯦ ꯂꯦꯜꯂꯔꯦꯗꯣ ꯃꯍꯥꯛꯇꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕꯒꯤ ꯃꯥꯏꯊꯣꯡꯗ ꯑꯣꯜꯂꯛꯂꯤ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯆꯤꯜꯗꯁꯨ ꯁꯣꯜꯂꯤ ꯆꯠꯀꯅꯤ ꯑꯩꯅ ꯑꯩ ꯏꯄꯨꯔꯣꯏꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯊꯧꯅꯥ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝꯅ ꯏꯁꯥꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯀꯠꯊꯣꯛꯆꯔꯒ ꯃꯥꯡꯖꯒꯗꯕ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒ ꯂꯩꯃꯤꯟꯅꯔꯝꯂꯕꯁꯨ ꯑꯇꯣꯞꯄ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯗ ꯍꯤꯡꯂꯝꯂꯕꯁꯨ ꯆꯞ ꯆꯥꯕ ꯂꯃꯟ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯀꯨꯝꯂꯝꯒꯅꯤ ꯃꯄꯤ ꯇꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯄꯔꯞ ꯌꯨꯝꯗꯨꯗꯒꯤ ꯃꯐꯤ ꯂꯣꯏꯁꯜꯂꯦ ꯍꯥꯏꯔꯒ ꯊꯣꯛꯈꯤꯔꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯅꯣꯡꯉꯥꯜꯂꯛꯂꯤ ꯃꯅꯦ ꯃꯀꯨ ꯑꯗꯨ ꯌꯨꯝꯗ ꯌꯧꯔꯛꯄ ꯅꯨꯃꯤꯠꯅꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯍꯣꯏ ꯃꯃꯥ ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯂꯩꯈꯤꯗꯕ ꯖꯥꯠꯂꯣ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯈꯣꯜꯒ ꯇꯥꯗꯦꯗ ꯏꯃꯨꯡꯗꯁꯨ ꯂꯩꯍꯧꯗꯦ ꯅꯆꯥꯅꯤꯄꯥ ꯀꯧꯒꯩꯗ ꯂꯩꯇꯗꯅ ꯅꯃꯧ ꯅꯨꯄꯤꯕꯨ ꯀꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯅꯆꯥꯅꯤꯄꯥꯗꯣ ꯈꯔ ꯉꯥꯡꯁꯛꯎ ꯃꯄꯥ ꯑꯩ ꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯎꯏꯀꯣ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯍꯥꯏꯗ꯭ꯔꯕꯅꯤ ꯑꯁꯤꯗꯒꯤꯗꯤꯅꯦ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯂꯩꯔꯁꯤ ꯀꯔꯕꯥꯔ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯂꯣꯏꯅ ꯆꯗꯥ ꯅꯧꯗꯥꯒ ꯃꯨꯠꯄ ꯇꯥꯔꯦ ꯍꯣꯏ ꯑꯗꯨꯅ ꯀꯣꯟꯅ ꯉꯥꯡꯅꯁꯤꯅꯦ ꯃꯇꯥꯡ ꯃꯇꯝ ꯇꯥꯟ ꯈꯪꯗꯕꯤ ꯆꯠꯂꯨꯆꯣ ꯅꯆꯥꯅꯤꯄꯥꯗꯨꯒ ꯅꯃꯧ ꯅꯨꯄꯤꯗꯨꯒ ꯑꯩꯈꯣꯏ ꯂꯥꯛꯂꯦꯅ ꯑꯃꯨꯛꯇ ꯍꯥꯏꯔꯨꯆꯣ ꯂꯩꯍꯧꯗꯦꯝꯅꯤ ꯃꯄꯥ ꯅꯪꯕꯣ ꯏꯃꯨꯡꯗꯁꯨ ꯂꯩꯍꯧꯗꯦ ꯊꯣꯡꯁꯤꯁꯨ ꯀꯥꯔꯨꯝ ꯍꯥꯡꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯅꯤ ꯑꯩꯗꯤ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯍꯣꯏ ꯂꯩꯍꯧꯗ꯭ꯔꯕꯗꯤ ꯀꯩꯊꯦꯜꯗꯔ ꯀꯔꯤꯅꯣ ꯆꯠꯂꯝꯒꯅꯤꯗꯅ ꯃꯤꯁꯨ ꯃꯇꯩ ꯃꯅꯥꯎꯅꯦ ꯉꯥꯏꯊꯣꯛꯁꯤ ꯉꯥꯏꯗꯅ ꯍꯥꯏꯔꯒ ꯃꯅꯦ ꯃꯀꯨꯁꯨ ꯀꯔꯤꯁꯨ ꯈꯪꯖꯗꯕꯤꯗ ꯂꯩꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯁꯥꯗ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠꯇꯨꯗꯒꯤ ꯑꯅꯤ ꯁꯨꯅ ꯄꯨꯖꯔꯛꯇ꯭ꯔꯕꯤ ꯂꯥꯏꯖ ꯃꯍꯥꯛ ꯍꯥꯏꯔꯤꯕ ꯁꯤꯡꯎꯊꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤ ꯈꯪꯕ ꯅꯠꯇꯦꯀꯣ ꯃꯍꯥꯛꯇꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯝꯕ ꯇꯥꯛꯂꯝꯕ ꯃꯥꯏꯀꯩ ꯑꯗꯨ ꯈꯛꯇꯗꯅꯤ ꯂꯥꯛꯂꯤꯕ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯏꯄꯣꯝ ꯄꯣꯝꯈꯩ ꯃꯍꯥꯛ ꯑꯁꯤꯕꯨ ꯊꯧꯅꯥ ꯐꯩ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩ ꯍꯥꯏꯒꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯕꯨ ꯍꯥꯏꯒꯗꯣꯔꯤꯕꯅꯣ ꯂꯥꯏꯁꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯈꯩ ꯃꯁꯥ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯋꯥꯔꯤꯅ ꯄꯨꯡꯌꯦꯠ ꯌꯦꯠꯁꯜꯂꯔꯦ ꯍꯥꯏꯔꯒ ꯈꯣꯏꯗꯣ ꯃꯍꯥꯛ ꯑꯗꯨ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤ ꯃꯦꯟꯃꯥꯟ ꯇꯥꯈꯤꯗ꯭ꯔꯕꯅꯤ ꯃꯍꯥꯛ ꯉꯔꯥꯡꯒꯤ ꯃꯑꯣꯡꯗꯨꯗ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯁꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯖꯤꯟ ꯉꯥꯛꯇ ꯃꯉꯛ ꯁꯝꯗꯨꯗꯁꯨ ꯏꯀꯣꯏ ꯀꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯆꯤꯡꯈꯤꯕꯒꯤ ꯃꯑꯣꯡꯗ ꯃꯔꯝ ꯁꯥꯡꯅ ꯇꯥꯕꯒ ꯂꯣꯏꯅꯅ ꯑꯔ ꯇꯥꯔꯤ ꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯀꯤꯕꯒꯤ ꯐꯤꯕꯝ ꯂꯩꯔꯛꯂꯤꯕ ꯃꯍꯥꯛꯅ ꯍꯥꯟꯅꯗꯤ ꯃꯍꯥꯛ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥ ꯄꯣꯛꯄ ꯅꯠꯇꯦ
ꯀꯅꯥꯁꯨ ꯈꯪꯗ꯭ꯔ ꯎꯗ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯃꯁꯥꯗꯣ ꯎꯔꯤ ꯋꯥꯔꯤ ꯃꯔꯛ ꯑꯗꯨꯗ ꯄꯜꯂꯒ ꯂꯩꯔꯦꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯝꯗꯧꯈꯤꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯈꯤꯕꯗꯨꯗꯤ ꯃꯨꯁꯤꯟ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯑꯣꯏ ꯅꯤꯄꯥꯜꯈꯛ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯒ ꯃꯍꯥꯛꯄꯨ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯕꯒꯤ ꯃꯑꯣꯡꯗ ꯈꯣꯏꯗꯨꯝ ꯎꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛ ꯀꯨꯏꯅ ꯂꯩꯕ ꯉꯝꯈꯤꯗꯦ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯄꯨꯡꯀꯧꯗ ꯀꯧꯕꯒꯨꯝꯅ ꯆꯠꯅꯤꯡꯕ ꯐꯥꯎꯔꯛꯂꯗꯨꯅ ꯆꯠꯈꯤꯕꯅꯤ ꯆꯤꯡ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯈꯣꯡꯒꯨꯜ ꯑꯗꯨ ꯂꯤꯔꯛꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯧ ꯊꯥꯡꯗꯨꯅ ꯑꯅꯤꯔꯛ ꯁꯨꯅ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅ ꯂꯩꯈꯤꯕꯅꯤꯗ ꯈꯣꯏꯗꯨꯝ ꯑꯍꯤꯡꯒꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯑꯣꯏꯁꯟꯈꯤ ꯃꯇꯝ ꯐꯅꯌꯥꯝꯅ ꯆꯪꯂꯦ ꯃꯍꯥꯛꯅ ꯆꯤꯡꯎꯊꯦꯜ ꯈꯨꯜ ꯑꯁꯤ ꯌꯧꯅꯕ ꯂꯥꯛꯈꯤꯕ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤꯖꯥ ꯃꯍꯥꯛ ꯑꯁꯤ ꯆꯤꯡ ꯃꯥꯟ ꯑꯁꯤ ꯃꯦꯟꯃꯥꯟ ꯇꯥꯗꯈꯩ ꯂꯥꯛꯄꯅ ꯌꯧꯁꯤꯜꯂꯛꯂꯤꯗꯣ ꯆꯤꯡꯎꯊꯦꯜ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯊꯦꯡꯅꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯥꯛꯂꯛꯄꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯆꯤꯡꯎꯊꯦꯜꯒꯤ ꯆꯤꯡ ꯑꯗꯨ ꯀꯥꯔꯛꯂꯤ ꯃꯍꯥꯛꯅꯗꯤ ꯎꯔꯦ ꯆꯤꯡꯁꯦꯞ ꯑꯗꯨꯗ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯐꯖꯅ ꯈꯤꯜꯂꯒ ꯁꯥꯔꯒ ꯂꯩꯔꯤꯕꯗꯣ ꯈꯣꯂꯥꯗꯣ ꯃꯗꯨ ꯇꯝꯅ ꯃꯍꯥꯛ ꯀꯥꯔꯛꯂꯤ ꯃꯩꯉꯥꯜ ꯑꯃꯁꯨ ꯄꯤꯛꯇꯛꯅ ꯉꯥꯟꯕꯒꯨꯝ ꯎꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯃꯄꯨꯡ ꯐꯥꯅ ꯈꯣꯂꯥꯗꯨ ꯌꯧꯔꯦ ꯈꯣꯂꯥ ꯑꯗꯨꯒꯤ ꯃꯆꯤꯜꯗ ꯉꯥꯏꯍꯥꯛ ꯐꯝꯂꯔꯒ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯔꯤ ꯂꯥꯏꯖ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯩꯔꯝꯂꯒꯅ ꯂꯩꯔꯝꯂꯦ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯑꯩ ꯅꯨꯄꯤꯖꯥ ꯑꯩ ꯏꯊꯟꯇ ꯀꯔꯝꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯨꯒꯅꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯔꯤꯉꯩ ꯊꯣꯕ ꯑꯃ ꯂꯥꯛꯆꯔꯁꯅꯤ ꯑꯩ ꯆꯪꯂꯒ ꯌꯦꯡꯂꯨꯔꯒꯦꯗ ꯃꯊꯃꯣꯏꯗꯨꯗꯗꯤ ꯃꯍꯥꯛ ꯐꯥꯎꯈꯤꯗꯕꯅꯤ ꯅꯨꯄꯤꯖꯥ ꯃꯍꯥꯛ ꯅꯥꯏꯇꯣꯝ ꯃꯊꯟꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯈꯛꯇꯗ ꯑꯀꯤ ꯄꯥꯈꯠꯄ ꯐꯥꯎꯔꯛꯄꯒꯤ ꯋꯥꯅꯤ ꯊꯥꯡꯅꯕ ꯃꯤꯀꯨꯞꯇ ꯈꯪꯍꯧꯗꯦ ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗꯅꯤ ꯇꯨ ꯆꯨꯡꯈꯤꯕꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯅꯤꯄꯥꯟꯒꯤ ꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯃꯁꯤꯗ ꯈꯤꯜꯂꯒ ꯇꯥꯔꯒ ꯂꯩꯔꯤ ꯈꯔ ꯑꯃꯅ ꯈꯣꯂꯥ ꯑꯁꯤꯗ ꯉꯥꯊꯔꯒ ꯁꯤꯔꯝꯕꯒꯤ ꯃꯑꯣꯡꯁꯨ ꯎꯏ ꯑꯗꯨꯕꯨ ꯂꯥꯏꯖ ꯃꯈꯣꯜ ꯃꯋꯥ ꯊꯣꯛꯅ ꯀꯤꯕꯒꯤ ꯃꯍꯨꯠꯇ ꯃꯨꯟꯅ ꯃꯗꯨꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯤ ꯃꯀ꯭ꯂꯥꯛꯁꯨ ꯅꯤꯛꯂꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯇꯨꯡ ꯑꯗꯨꯝ ꯍꯟꯇꯣꯔꯛꯂꯤ ꯇꯨꯡ ꯍꯜꯂꯒ ꯃꯃꯥꯏ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯄꯗ ꯃꯇꯨꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯛꯇꯝ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯗ ꯂꯥꯏꯖ ꯃꯁꯥꯗ ꯑꯀꯤꯕ ꯄꯣꯛꯄꯒꯤ ꯃꯍꯨꯠꯇ ꯆꯪꯁꯜꯂꯛꯂꯔꯦ ꯍꯥꯏꯔꯒ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤꯃꯩꯅ ꯆꯥꯛꯂꯕ ꯑꯃꯒꯨꯝꯅ ꯍꯪꯂꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯃꯈꯣꯏ ꯅꯤꯄꯥꯜꯁꯤꯗꯗꯤ ꯏꯄꯨꯔꯣꯏꯕ ꯌꯥꯎꯗꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯀꯗꯥꯏꯅꯣ ꯍꯪꯂꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯛꯇꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯔꯒ ꯆꯠꯈ꯭ꯔꯦ ꯆꯤꯡꯊꯛ ꯑꯗꯨꯗ ꯀꯥꯈꯠꯈꯤ ꯂꯥꯏꯖꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤ ꯑꯣꯟꯅꯔꯕꯣꯏ ꯈꯟꯕꯗꯣ ꯈꯟꯈꯤꯗ꯭ꯔꯦ ꯆꯠꯂꯤꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯑꯗꯨꯃꯛ ꯏꯟꯅꯔꯛꯂꯤ ꯃꯄꯨꯔꯣꯏꯕꯒꯤ ꯂꯩꯐꯝ ꯇꯥꯛꯄꯤꯔꯒꯅꯤ ꯈꯟꯅ ꯏꯟꯅꯔꯛꯂꯤꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯔꯪ ꯃꯔꯪ ꯂꯥꯛꯂꯕꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯁꯨꯔꯨꯡꯒꯨꯝꯂꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯧꯔꯛꯂꯤꯗꯣ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯁꯛꯇꯝ ꯑꯗꯨꯁꯨ ꯃꯈꯥꯗꯨꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯈꯤ ꯃꯥꯒꯤ ꯃꯃꯤꯠꯇꯗꯤ ꯀꯥ ꯍꯦꯟꯅ ꯀꯤꯕ ꯑꯣꯏꯅ ꯎꯍꯟꯈꯤꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯅꯃꯛꯀꯤꯗꯤ ꯁꯛꯇꯝ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗꯨꯗ ꯌꯦꯡꯊꯔꯨꯕꯗ ꯃꯍꯥꯛ ꯃꯁꯥꯗꯨ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯕꯅꯤ ꯇꯥꯈꯣꯏꯗꯣ ꯆꯤꯜꯂꯗꯨꯗꯁꯨ ꯎꯔꯤ ꯋꯥꯔꯤ ꯀꯌꯥ ꯃꯔꯛ ꯑꯗꯨꯗ ꯄꯜꯂꯒ ꯂꯩꯔꯤꯕꯗꯨ ꯌꯦꯠꯁꯤꯜꯂꯒ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯈꯩ ꯂꯥꯏꯖ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯃꯈ꯭ꯌꯥ ꯆꯤꯛꯂꯒ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯁꯛꯇꯝ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯐꯤꯕꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯁꯨꯔꯨꯡꯗꯨꯗꯒꯤ ꯃꯄꯨꯔꯣꯏꯕ ꯈꯣꯏꯗꯣꯝꯗꯣ ꯂꯧꯈꯠꯂꯛꯂꯤ ꯃꯊꯛ ꯑꯗꯨꯗ ꯑꯉꯛꯄꯅꯤ ꯈꯣꯏꯗꯣꯝ ꯑꯗꯨꯁꯨ ꯍꯦꯛ ꯆꯤꯡꯈꯠꯂꯛꯄꯒ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝꯅ ꯉꯁꯥꯏ ꯃꯈꯩ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯝꯕꯗꯣ ꯂꯥꯏꯖ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯛ ꯂꯧꯊꯣꯔꯛꯄꯒ ꯐꯜ ꯂꯥꯎꯅ ꯂꯥꯏꯖꯒꯤ ꯃꯥꯏꯀꯩ ꯆꯣꯡꯊꯔꯛꯂꯒ ꯂꯩꯃꯥꯏꯗꯨꯒ ꯄꯥꯅꯅ ꯂꯥꯏꯖꯒꯤ ꯃꯉꯛ ꯁꯝꯗ ꯄꯥꯏꯔꯒ ꯒꯤꯠ ꯅꯝꯈꯤ ꯂꯥꯏꯖꯁꯨ ꯇꯥꯈꯣꯏꯗꯣ ꯑꯩ ꯌꯥꯝꯅ ꯋꯥꯔꯤ ꯍꯥꯏ
ꯑꯗꯨꯕꯨ ꯈꯣꯏꯗꯨꯝ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯣꯛꯃꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯂꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕꯁꯤꯕꯨ ꯅꯝꯐꯨ ꯁꯥꯐꯨꯗ ꯑꯍꯤꯡꯒꯤ ꯆꯤꯛꯂꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯣꯏꯅꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯂꯥꯏꯖ ꯑꯃꯗꯤ ꯈꯣꯏꯗꯨꯝ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ, ꯍꯜꯂꯛꯂꯦ꯫ ꯏꯔꯦꯟꯖꯅ ꯃꯌꯨꯝꯗ ꯂꯩꯔꯕ ꯃꯇꯝꯅꯤ꯫ ꯂꯥꯏꯖꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯌꯨꯝꯗ ꯂꯩꯕꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ, ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯖꯔꯤ꯫ ꯈꯣꯏꯗꯨꯝꯁꯨ ꯍꯥꯟꯅꯒꯨꯝ ꯇꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯔꯦꯟꯖꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕ ꯃꯇꯝꯅꯤ꯫ ꯁꯨꯝꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯔꯛꯄꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯆꯍꯤ 1.5가 ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖ ꯃꯍꯥꯛ ꯈꯣꯏꯁꯤ ꯈꯥꯗ ꯃꯤꯇꯝꯂꯛꯂꯦꯗꯣ, ꯏ ꯃꯇꯨꯝ ꯑꯣꯏꯅ ꯁꯥꯠꯂꯔꯦꯗꯣ ꯃꯄꯨꯔꯣꯏꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯗꯣ꯫ ꯑꯗꯨꯕꯨ ꯍꯦꯛ ꯃꯤꯇꯝꯂꯦ ꯈꯪꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯅꯦꯝꯏꯕꯦꯝꯃ ꯃꯦꯝ ꯑꯗꯣ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯝꯕꯒꯅꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯈꯪꯍꯧꯗꯦ ꯃꯁꯥꯗꯣ ꯕꯣꯝ ꯍꯦꯛꯇ ꯇꯥꯔꯒ ꯃꯪꯒꯣꯜ ꯑꯗꯨꯃꯛꯇꯗ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯅꯦꯝꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯂꯩꯈꯤꯗꯕꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅꯗꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯦꯃꯒꯤ ꯃꯊꯧꯅꯝꯁꯨ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯇꯝꯅ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖ ꯊꯥꯕꯨꯡ 9 ꯍꯥꯏꯖꯜꯂꯛꯂꯦꯗꯣ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯍꯥꯛ ꯃꯀꯨꯕꯣꯛꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄ ꯍꯩꯔꯥ ꯍꯩꯃꯨꯟ ꯐꯥꯔꯕ ꯀꯌꯥꯗꯨ ꯆꯥꯔꯒ ꯂꯩꯔꯦ꯫ ꯃꯗꯨꯗ ꯉꯥꯏꯈꯣ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯇꯥ ꯈꯣꯏꯗꯨꯝ ꯀꯧꯔꯔꯒ ꯃꯍꯥꯛ ꯏꯃꯨꯡ ꯑꯗꯨꯗ ꯁꯦꯀꯧ ꯆꯪꯂꯛꯂꯦ꯫ ꯈꯣꯏꯗꯨꯝꯗꯤ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯈꯣꯏꯗꯨꯝꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯍꯧꯗꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯏꯗꯨꯝꯗꯣ ꯃꯌꯥ ꯀꯥꯔꯒ ꯇꯨꯝꯂꯤꯕꯅꯤꯅ ꯇꯧꯔꯤꯕꯗꯣ ꯃꯌꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯂꯦꯡ ꯆꯠꯄ ꯇꯤꯟꯊꯣꯛꯂ ꯀꯥꯐꯩꯔ ꯈꯪꯗꯕ ꯑꯃ ꯎꯔꯤ꯫ ꯃꯔꯩ ꯑꯗꯨꯗ ꯀꯥꯈꯠꯂꯔꯦ ꯍꯥꯏꯔꯒ ꯖꯒꯣꯏ ꯁꯥꯕꯒꯨꯝ ꯇꯧꯔꯤꯕꯗꯣ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯥꯏꯖꯅ ꯃꯄꯨꯔꯣꯏꯕꯗꯣ ꯍꯧꯗꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯇꯤꯜ ꯑꯗꯨꯕꯨ ꯇꯥꯛ ꯂꯥꯎꯅ ꯐꯥꯏ꯫ ꯈꯪꯕ꯭ꯔꯥ ꯅꯪ, ꯏꯄꯨꯔꯣꯏꯕꯒꯤ ꯂꯩꯇꯣꯜꯗ ꯅꯪꯅ ꯑꯗꯨꯝꯅ ꯅꯞꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯒ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯈꯣꯏꯗꯨꯝ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯀꯩꯗꯧꯔꯦ ꯂꯥꯏꯖ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ? ꯇꯥ ꯈꯣꯏꯗꯨꯝ, ꯅꯥꯔꯩꯗꯕꯨ ꯇꯤꯟꯐꯥ ꯀꯥꯛꯐꯩ ꯅꯞꯄꯕꯨ ꯅꯪ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯑꯗꯨꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯂꯩꯔꯝꯂꯤꯕꯗꯨꯕꯣ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯔꯒꯦ? ꯀꯗꯥꯏ ꯆꯠꯂꯨꯅꯤ ꯍꯥꯏꯕꯒꯤꯅꯦ? ꯑꯩ ꯉꯁꯥꯏ ꯂꯧ ꯆꯠꯂꯨꯔꯤꯕꯗꯨꯗꯤ꯫ ꯑꯣ, ꯆꯨꯝꯃꯝꯃꯅꯤ꯫ ꯂꯧꯗꯅꯦ ꯑꯩ ꯐꯧ ꯆꯔꯣꯡ ꯈꯔꯅꯦ ꯁꯤꯛꯂꯛꯄꯅꯤ꯫ ꯐꯧ ꯆꯔꯣꯡ ꯇꯨꯞꯄꯒ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯀꯥꯛꯐꯩ ꯅꯞꯄꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯤꯒꯤꯕꯣ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯥꯔꯩꯗ ꯀꯥꯛꯐꯩ ꯆꯤꯛꯂ ꯐꯥꯎꯕ ꯅꯪ ꯈꯪꯗꯈꯩ ꯇꯨꯝꯂꯤꯕꯗꯨ ꯉꯝꯃꯤꯍꯦ ꯅꯪꯁꯤ꯫ ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ ꯂꯥꯏꯖ? ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯥ ꯊꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯐꯥꯔꯒ ꯂꯪꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯅꯪꯅ ꯀꯟꯕꯤꯔꯦꯗꯅ꯫ ꯆꯠꯊꯣ, ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎꯗꯨ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯄꯥꯜꯗꯒꯤ, ꯍꯩ, ꯅꯈꯣꯏꯕꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯅꯦ? ꯃꯄꯥꯜꯗ ꯊꯣꯛꯂꯛꯎꯅꯦ꯫ ꯂꯥꯏꯖꯅ, ꯕꯥꯖꯤ ꯂꯥꯛꯂ ꯃꯥꯜꯂꯦ꯫ ꯃꯇꯩ ꯃꯅꯥꯎꯗꯨ ꯄꯔꯞ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤ꯫ ꯍꯩ, ꯂꯥꯏꯖ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥꯁꯤ ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯆꯠꯊꯣꯛꯈ꯭ꯔꯒꯅꯨ꯫ ꯑꯉꯥꯡꯁꯦ ꯃꯁꯥꯁꯦ ꯃꯊꯟꯇ ꯊꯥꯗꯣꯛꯀꯅꯨꯀꯣ ꯏꯕꯨꯡꯉꯣ꯫ ꯍꯣꯏ ꯄꯥꯕꯕꯨ ꯀꯩ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ? ꯑꯩ ꯑꯃꯥꯏꯕ ꯏꯄꯨ ꯑꯁꯪꯕꯗꯣ ꯀꯧꯔꯨꯁꯨ ꯍꯥꯏꯕ꯭ꯔꯥ? ꯍꯩ, ꯑꯃꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯏꯁꯥꯁꯤ ꯈꯤꯔꯨꯝ ꯇꯧꯏ ꯍꯥꯏꯕꯅꯤꯅꯦ꯫ ꯂꯣꯛ ꯂꯩꯍꯧꯒ ꯍꯧꯔꯛꯀꯗꯣꯔꯤꯕ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯍꯩ, ꯏꯔꯦꯟꯖꯅ ꯂꯩꯌꯨ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯂꯕꯗꯤ ꯏꯁꯥꯁꯦ ꯏꯔꯤꯔꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯂꯦ꯫ ꯕꯥꯕꯥ, ꯏꯁꯤꯡ ꯑꯔꯨꯝꯕ ꯂꯨꯝꯖꯔꯛꯀꯦ, ꯍꯣꯔꯦꯟꯅꯦ ꯍꯤꯒꯥ ꯌꯩꯕꯤꯌꯨ꯫ ꯍꯩ, ꯑꯁꯨꯝꯅ ꯇꯧꯔꯒ ꯍꯤꯒꯥ ꯌꯩꯔꯒꯕꯨ ꯐꯒꯅꯤ ꯍꯥꯏꯕ꯭ꯔꯣ? ꯏꯄꯥꯅ ꯄꯥꯝꯕꯗꯤꯅꯦ ꯅꯣꯡꯃꯪꯈꯥꯗꯨ ꯐꯖꯅ ꯑꯃꯨꯛꯇꯪ ꯐꯨꯠꯂꯒꯅꯦ ꯃꯗꯨꯒꯤ ꯃꯅꯦꯜꯗꯣ ꯏꯁꯥꯅ ꯐꯨꯕꯗꯨ ꯄꯥꯝꯃꯤ꯫ ꯕꯥꯕꯥ, ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯐꯨꯠꯂꯨꯔꯒꯦ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯪꯅ ꯅꯣꯡꯃꯪꯈꯥꯗꯨ ꯃꯅꯤꯡꯗꯒꯤ ꯈꯔ ꯍꯦꯛꯎ꯫ ꯑꯁꯨꯝꯅ ꯃꯀꯨꯕꯣꯛ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯕꯗꯨꯗ ꯅꯣꯡꯃꯪꯈꯥꯗꯨ ꯈꯔ ꯐꯨꯠꯄꯤꯔꯤ꯫ ꯑꯗꯨꯒ ꯃꯅꯤꯜꯗꯨ ꯂꯧꯔꯝꯃꯤ꯫ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝꯗꯤ ꯑꯣꯏꯁꯤꯟꯈꯤ꯫ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯥꯗꯨ ꯍꯥꯏꯕꯒ ꯇꯧꯕꯒ ꯏꯔꯤꯔꯤ꯫ ꯃꯅꯥꯛ ꯑꯗꯨꯗ ꯈꯣꯏꯗꯨꯝ ꯂꯩꯔꯤ꯫ ꯕꯥꯕꯥ, ꯅꯨꯃꯤꯠꯁꯨ ꯆꯪꯈ꯭ꯔꯦ꯫ ꯍꯣꯔꯦꯟ ꯑꯃ ꯃꯊꯦꯡꯗ ꯏꯁꯥ ꯉꯝꯃꯛꯇ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯫ ꯑꯩꯕꯨ ꯏꯄꯨ ꯑꯁꯪꯕꯗꯨ ꯑꯃꯨꯛꯇꯪ
ꯀꯧꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔꯤꯕꯖꯥꯠꯂꯥ ꯈꯨꯗꯥꯡ ꯃꯤꯍꯨꯜ ꯈꯛ ꯄꯥꯏꯕꯗ ꯂꯣꯏꯅ ꯈꯪꯒꯅꯤ ꯃꯍꯥꯛꯇꯤ ꯂꯥꯏꯑꯣꯛ ꯇꯤꯟꯅꯣꯛꯄꯒ ꯌꯥꯎꯔꯝꯂꯕꯁꯨ ꯏꯕꯨꯡꯉꯣ ꯏꯄꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯀꯣ ꯅꯥꯔꯀꯥꯟꯗ ꯑꯃꯥꯏꯕ ꯌꯦꯡꯍꯟꯕ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯈꯪꯂꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯄꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯅꯤ ꯍꯥꯏꯕꯁꯤ ꯍꯩꯅꯗꯕꯤꯅꯤ ꯍꯥꯏꯕꯁꯤ ꯅꯃꯥ ꯑꯗꯨꯗꯪ ꯂꯩꯖꯔꯝꯂꯕꯗꯤ ꯏꯁꯥꯁꯤ ꯈꯔ ꯁꯥꯐꯔꯝꯒꯗꯕꯅꯤ ꯕꯥꯕꯥ ꯁꯨꯝꯅ ꯃꯄꯥꯒꯤ ꯋꯥꯈꯜ ꯄꯤꯛꯁꯜꯂꯛꯄ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯆꯥꯛꯈꯨꯝꯗꯨꯗꯅ ꯆꯥꯛ ꯊꯣꯡꯗꯔꯤꯗꯣ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯀꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕꯗꯣ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯇꯥꯔꯤ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯏꯃꯥꯒꯁꯨ ꯄꯥꯎ ꯄꯤꯕꯗꯕ ꯌꯥꯔꯣꯏ ꯕꯥꯖꯤꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯄꯤꯛꯁꯜꯂꯦ ꯀꯔꯤꯅꯣ ꯋꯥꯈꯜ ꯃꯄꯥꯎꯈꯣꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯕꯁꯤꯕꯣ ꯇꯥꯕꯤꯕ꯭ꯔꯣ ꯇꯥ ꯈꯣꯏꯗꯨꯝ ꯑꯩ ꯄꯥꯕꯒꯤ ꯆꯥꯛꯁꯦ ꯊꯥꯡꯖꯤꯜꯂꯛꯂꯒꯦ ꯄꯥꯕꯗꯣ ꯃꯁꯥꯗꯣ ꯆꯥꯛ ꯈꯔ ꯏꯟꯕꯤꯅꯕ ꯇꯥꯗꯅ ꯈꯔ ꯁꯦꯝꯕꯤꯔꯝꯃꯣ ꯑꯗꯨꯐꯥꯎ ꯈꯨꯝꯂꯛꯇꯦ ꯃꯀꯨꯕꯣꯛꯀꯤ ꯆꯥꯛ ꯐꯣꯡ ꯐꯣꯡ ꯁꯥꯕꯗꯣ ꯉꯥꯔꯧ ꯑꯃ ꯍꯥꯞꯂꯔꯦ ꯍꯥꯏꯔꯒ ꯑꯦꯟꯁꯥꯡ ꯀꯥꯡꯁꯣꯏ ꯑꯗꯨꯒ ꯄꯨꯁꯤꯜꯂꯛꯂꯤ ꯊꯥꯡꯅꯕ ꯃꯤꯀꯨꯞꯇ ꯈꯪꯍꯧꯗꯦ ꯊꯣꯡꯖꯤꯜ ꯑꯗꯨ ꯌꯧꯔꯛꯄꯒ ꯐꯠ ꯂꯥꯎꯅ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯆꯥꯛ ꯑꯗꯨ ꯊꯥꯗꯈꯤꯕ ꯎꯔꯦ ꯃꯄꯨꯔꯣꯏꯕ ꯈꯣꯏꯗꯨꯝꯅ ꯐꯃꯥꯡ ꯑꯗꯨꯗ ꯃꯁꯥꯗꯣ ꯄꯥꯛꯊꯔꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯐꯝꯖꯤꯟꯗꯨꯗ ꯄꯥꯏꯔꯔꯦ ꯍꯥꯏꯔꯒ ꯃꯔꯩꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯈ꯭ꯋꯥꯏꯅꯥꯏ ꯈꯨꯁꯥꯡ ꯅꯠꯇꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯂꯩꯒꯨꯝ ꯅꯠꯇ꯭ꯔꯦ ꯃꯔꯩꯗꯨꯁꯨ ꯃꯨꯁꯤꯟ ꯃꯨꯔꯒ ꯃꯀꯨꯕꯣꯛꯀꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨꯕꯨ ꯖꯔ ꯖꯔ ꯂꯦꯛꯂꯒ ꯂꯩꯔꯝꯂꯤꯕꯗꯣ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯈꯤꯕꯒ ꯐꯠ ꯂꯥꯎꯅ ꯈꯣꯏꯗꯣꯝꯗꯨ ꯂꯩꯊꯣꯔꯛꯏ ꯃꯃꯤꯠꯇꯨꯁꯨ ꯅꯥꯄꯨ ꯃꯆꯨꯒꯨꯝꯅ ꯏꯀꯥ ꯀꯥꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯛꯏ ꯃꯗꯨꯒꯨꯝꯂꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯊꯥꯒ ꯁꯨꯖꯜꯂꯛꯄꯅꯤ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯂꯦꯛꯊꯈ꯭ꯔꯦꯗꯣ ꯂꯥꯏꯁꯥ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯗꯤ ꯑꯍꯤꯡꯗꯨꯃ ꯍꯧꯖꯤꯜꯂꯒ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯑꯣꯏꯔꯕ ꯃꯥꯜꯂꯤ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯄꯥꯜꯗ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯃꯅꯥꯛꯇꯨꯗꯗꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅꯤ ꯂꯩꯔꯝꯃꯤ ꯐꯨꯛ ꯍꯧꯒꯠꯂꯛꯄꯒ ꯏꯅꯝꯃ ꯇꯞꯅ ꯍꯧꯒꯠꯂꯛꯑꯣ ꯑꯁ ꯌꯥꯝꯅ ꯐꯤꯡꯕꯤꯒꯅꯨ ꯏꯅꯝꯃ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯤꯌꯦ ꯀꯅꯥꯅꯣ ꯏꯆꯟ ꯃꯄꯥꯜꯗ ꯀꯞꯂꯤꯕꯁꯤ ꯀꯅꯥꯅꯣ ꯃꯈꯣꯏ ꯈꯨꯝꯗꯤ ꯃꯍꯥꯛꯄꯨ ꯇꯥꯗꯅꯕ ꯍꯣꯠꯅꯔꯤ ꯂꯩꯀꯥꯏꯒꯤ ꯃꯗꯣꯝꯆꯥ ꯊꯣꯛꯄꯤ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯏꯕꯦꯝꯃ ꯁꯨꯝꯗꯧꯕꯅꯤ ꯂꯩꯀꯥꯏꯒꯤꯅꯦ ꯅꯨꯄꯤ ꯃꯌꯨꯝ ꯁꯥꯔꯒ ꯅꯈꯣꯏꯒꯤ ꯁꯤꯗ ꯂꯨꯍꯣꯡꯕꯅꯤ ꯁꯦ ꯑꯗꯨꯒꯤ ꯃꯔꯥꯡꯕꯅꯤ ꯍꯥꯏꯔꯒ ꯃꯅꯥꯀꯣꯡꯗꯨꯗ ꯂꯁꯤꯡ ꯇꯥꯁꯤꯜꯂꯒ ꯃꯦꯟꯁꯤꯟꯕꯤꯔꯛꯂꯤ ꯅꯠꯇꯦ ꯑꯩꯕꯨ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯑꯁꯦꯡꯕꯗꯨ ꯍꯥꯏꯕꯤꯌꯣ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯔꯒ ꯃꯅꯥꯀꯣꯡꯒ ꯃꯦꯟꯕꯗꯨ ꯌꯥꯗꯈꯩ ꯂꯧꯊꯣꯛꯑ ꯂꯪꯊꯣꯛꯂꯤ ꯂꯩꯀꯥꯏꯒꯤꯁꯤꯡ ꯑꯁꯤꯅꯗꯤ ꯄꯥꯎ ꯑꯁꯤꯃꯛ ꯅꯥꯎꯄꯨꯔꯤꯕꯤ ꯃꯉꯣꯟꯗ ꯇꯥꯍꯟꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯣꯠꯄ ꯌꯥꯗ꯭ꯔꯗꯨꯅ ꯃꯄꯥꯜꯗ ꯆꯦꯟꯊꯣꯛꯀꯦ ꯇꯧꯕꯗꯨꯗꯒꯤ ꯐꯥꯔꯒ ꯏꯆꯟꯅ ꯍꯥꯏꯔꯝꯃꯤ ꯏꯅꯝꯃ ꯂꯥꯏꯖꯥ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯃꯄꯥꯜꯗ ꯂꯥꯡꯅꯔꯤꯕꯁꯦ ꯀꯔꯤ ꯕꯥꯖꯤꯕꯣ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯂꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯃꯥ ꯇꯕꯥꯕꯤ ꯆꯪꯁꯤꯜꯂꯛꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯂꯤ ꯏꯃꯥ ꯍꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯅ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯤꯕꯅꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯃꯥꯁꯤꯅ ꯃꯆꯥꯕꯨ ꯃꯊꯥꯔ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯔꯛ ꯑꯗꯨꯗ ꯃꯊꯃꯣꯏ ꯅꯤꯛꯅ ꯃꯍꯥꯛꯁꯨ ꯀꯞꯂꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯋꯥꯈꯜꯗ ꯅꯤꯡꯁꯤꯡꯂꯛꯂꯤ ꯉꯔꯥꯡ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯝꯈꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯏꯃꯥ ꯇꯥ ꯈꯣꯏꯗꯣꯝꯗꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯃꯄꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯁꯤꯕꯨ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯃꯄꯥꯜꯗ ꯂꯩꯍꯧꯔꯤꯕꯅꯤ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯐꯤꯡꯀꯠꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯁꯦ ꯇꯞꯊꯧ ꯃꯌꯥꯝ ꯆꯪꯗꯅ ꯈꯥꯝꯕꯗꯒꯤ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯃꯛ ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯤ ꯀꯔꯝꯅꯗꯤ ꯐꯣꯡꯗꯣꯛꯂꯒꯅꯤ ꯅꯤꯡꯁꯥꯁꯨ ꯆꯥꯎꯅ ꯍꯣꯅ ꯃꯁꯥꯗꯣ ꯄꯥꯈꯠꯅ ꯋꯥꯟꯊꯗ ꯈꯥꯛꯅ ꯃꯍꯥꯛꯁꯨ ꯀꯞꯂꯤ ꯁꯨꯝ ꯇꯧꯅ ꯃꯀꯨꯕꯣꯛꯀꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯈꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯂꯥꯏꯖꯥ ꯁꯤꯡꯅꯕꯗꯅꯗꯤ ꯃꯁꯥꯗꯣ ꯄꯨꯡꯊꯟ ꯊꯜꯂꯦ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯃꯤꯁꯤꯡꯗ ꯍꯥꯏꯔꯨꯒꯅꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗꯁꯨ ꯀꯔꯝꯅ ꯍꯪꯂꯨꯒꯅꯤ ꯍꯥꯟꯅꯒꯨꯝꯅ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯤ ꯆꯨꯝꯅ ꯁꯥꯔꯗ ꯀꯔꯃꯁꯨ ꯂꯣꯏꯈ꯭ꯔꯦ
Maki matam nagsilakpana mayum masidasu mama tababisu lairi. Sidasu nattana koidumsu mahak ngayak taphawa thadokti yung masidasu maklairi. Matam na hauksin kibana ngasigi numit ahingi matam masidani angang unagadama numito. Manak adudasu amaiba asangbadu lairi. Amaiba asangba fuk law na walay matabak to pairaga. Lok sukan na kana kuri. Tangga mikupta lok kudu iyawrak laba mali. Tababi na, Mama, karito birabagi. Isa sibo. Karam kanda toko driba. Bema, amok tangay ko. Ay, yung dahidag amok tasaru kiki. Nanggani, pungsa amokin matamwali. Ay na, maripay batakang larabani. Thong palak labani. Kuyaroy. Ay kuyak loy ko. Ay, sali. Siya nga masado hayrom lo kuna ahingi mata masida tokredo. Manggol matsiya duda koidong di kariso haidana tokriba amaiba sangbudu di iyeng lagalay hori. Mamitusu miiyeng mawong matawa madani. Asangbudusu masaga nungay mandabada na kariso hayramdre. Masado hayreng thorak lari hayraga mayom yawdri ngay mang mapayawrak patudani. Asiba po loy panggi. Masyado tarang marang mamituda di mayum oy na ura ba malay. Parap manggit hak kabam layri ba duda kakalagli. Tang nagamkupta kang hodi masagi pamong oy raboy ning dana mi po loy panggi ku tangat pamduda amay ba asang ba masyado tarang siya na masindu iingak na pungtay na bom law na tutaki. Kudak aduda amay ba asang bagiso aroy ba oy ki. Suwamtana, ngaira ba sa sunglak-lak amay ba sangba? Lakman dabadagi para mapal tababi senturay pakat na. Aduga, ibungo nagutabro ibungo koidom. Koidom di masileng na dumag dari do makong yan talaga panumli. Ibungo koidom. May ba sangba do mukta kauruso sa lo. Hayrakli, koidom na. Iyaragani mo. To naragani, mahak matawag tadri. Hai kibagaloy na imong dagi. Hanga ay na konsela de sukwak na kumukum iyay kabla kiba. Parap tababi imong tam na sensenki. Uri masanupi lay jado masado wakal di tarang nga madsat na layram liba. Makutu daso kusu kumela do maitan kumura ba mamay ga padrang kapa hanga nga mapamagalayram liba do. Parap dyan salay. Nga do uwa da tababi di imahay na makukto pa sila galawi. Tanggaw mikupta mamay fatlaw na layturak pada mama nupa koidonggi akiba famlaraba surong manung da tingna kiba sakta madumaklaw raga lepa galayramki. Tanggaw mikupta laysa sondam na da masado isi makolisi sida kay imahay na lawki. Karam tok lagaba laysa gi laybakta. Aduga karam oikraba tababi na. Abhabado madidi oikidredo marayba kaduda. Matanga sida. Langpay di ipuroyba hayriba wari asi mapungpana loy sinjari. Aroy boy na bikasi NBS na mayamo kurum jari.